太像我。Like 혹시 다 나님나라시 사나토이 니몬범 하이 누빠기도 નથી 저거는 더. ngasi ngasaidagi ngairakpane hoi kumar ke loidore akoi je adu thupa akoi je chi kaiga sem leiba adugine Lấy gốc phay, mình nhắc không? Cái nào buồn. Tao bây giờ nó khai lại để ảo phim rồi. akoi je lottery hana tawgi aduga isai je kona sage khanbiradi fanida Anh khăn nào khan ai huji khan lottery tawdribu ko akoi lottery tonglam to si che do puro ne ai nan ai ming mayam do kano tawre sinkale maleng ngambina sinkale maleng ngambina sinkale aduga aina namtho kanda sumaina khoi chapthatle loina lei Sanjit Sabang Santos. ai chapthatle si je udre minglo iraga sumaina chappaga akoina nupagi ama nupigi ama nupa ming man magai sida hape nupi ming man magai na sida hape ai kan taman adu huzik khoi si kana nupa man magai kana thupaga nupa gi hapsali nupi man magai nupi man magai nupi da hapsali Nupi yang pa yaudeda. aduga nupa nupi tongan lokhat ke tawni manga duda ani lokhat mina ke tawgane aduga amaduna pulap punsala lokhat ke sana to Ani dangai ama dangai somda lei Loni tai je nupi da. ai hapa kauni ko pangabam sancendes hapkre ai number thengagre ai dingo Wadi ba? Na si ka wadi. loidore si loiraga olani huzik Kennedy no. thoiba soiba adu mingje aigi hapidro jit hidam hape raju hapirabo hape aidi sei sakpa hek kena hore aidi yaudre ki oe ai udre si lo chalage duga kena tawrage sana samna nao duga Moni hai je nupa nupi. mani thoko Moni hai nupa nupi ni nupi. tayananda ha sundapa dagi Robin Chandra Mailembam Ni mo lai ma. Guru Alangbam Nupi yang le song kan. adagidi Pragas Kuman ka ai hagi anam bache dom to pro ne ibe asam la ni pro dora mai se made Nupi gi. ile jige ma Hang sini ta hau ya ma. Thoi Nupi gi. Thoi Sharma jin pi ra Sharma jin pa Nupi da ju hai ni hai da ne. sira hamne thoi kan si give away da kaya torok pa ngakane give away di comment tawira pa ngakane phone number budi aina boy amada itho thamne horen si phawado adudo phone number lauthoga horen call tawde le ni si da. ai gi hapo adum ai comment pirak pa kai di doi hap khrabne comment haidi ngarang ngasi baw adum ai comment lawre Nitish Kumar Kana la phawrage otri. ai gi hapo Karang Island ipa haji yawbra ai gi hapo Yaude. Asi yawi da ma nei. Hojik ta mani. ai phone number di piram moe phone number pidresu ne kana tawe ba khoi adum happa pagai do adum hapchan leba adu aina kaino tawa pame jidi phone pame jidi ai contact taw nabagi khaktagi ne ba oji akoi olage oji ki do happy ga jam tung i biro na hapchan ga jma Ya sai ma ko kram ni. ju kai ha no oji
하포 하이락도 그 해나 찌 항부 뭐. 이 하피오는 나오신 학기자로. 거기서 찌래. 까면 삐기더브라와 하프 하지 그지 딸 거. 그래 양마가 제티피카 그래 양 오늘 미호에 가랑 아일랜드 하이금 떠보네 하이바 뭐지 코레스타 이슈 샤이탄 ai comment ngarang bo natre ai ngasi bo adum comment pil poi loi hape serial number 84 여거니 거 맞아. 84. adu comment pi bugai loi hape ai di ngasi je kaigumba kena to bogadi phau bugai do adu khudak ta ai contact to ge to buni adu kaigumba phone number yaudra di horen nungai ru dini ba phone number adu ai Hojik lah. ID này là Ya ni ke no. Wow. rubia lai ma ta de ben ba Cái nó cái nó tao đấy. hai divya Cái nó thay rồi. Cái tao rồi chứ. comment pi 제 합정 거. kibani comment pi khra di adum yorom mani ye À. Ừ. comment pi bugai ha di comment number hapa gai loi loina 야리가. hojik hapa yari bu debi hojik se hapa ge habiro ama acha tuitang thuna habiro 하빠지면 좀 하고. atai jo han hapo hapio haira ne bako adu duna rubia lai ma ai andrew ne gai andrew nang chai jani ya Bởi vì là cái này 나 개이로 뭐. cái này là cái bạc nó phải lão em thôi anh ơi cậu làm gì giờ vậy? là mình chỉ mình anh là sao đấy cái mấy hành nó đỡ quá gì kìa. 근데 폰 탄 거야. cái mấy hành. cái mấy hành. là nó nó vậy. 얘는 나와요. ai đi happy cô 야 이거 시켜. ai đi happy cô hay giờ rồi là gì đó đi bia hai rồi customer piu platan adu ai hai pet mayam da hai pet tang utsa ge sina hojiki leibaduni mayam serial number mayam yame ps kya nom ni ps manga ps taruk ne mi punna total ken 586. 586 oiba adu duga hojik adugi 586 to loina namthoga hojik chape sijina ai game ta happy way. sijina nupa ka gini ai githo. ai game ta happy way hap waya. 하다가. 어트리바오 loi hai amung matang hai han thau lom oina ni sijina nupa ka gini si nupa ka gi sidagi ai sap chan le sije ki khana da ba yaw ni o khai gi do ni si dera ni khai ga amom lokhala lage malengam bida ma divya da ma aina ma akoi mathang amom lokhat lage manga khangkat lage do sina nupa ga gi lai re ali nupi sina nupi ga gi nupi gi di yam de nupi yam dem. aduna yam da bina nupi amani di khaning ba adu gi moi gi se tongan tau bi ne horen manga jida ani khangkat la kan da ama lem hobuduna pulap mix up salaga ade lokal lage daw yang lage hi. 야 봐, 담으게. pai thai ji gai no không không cần phải đâu. pai di mai to ge asma hay happy dre aigi kana cái đúng hay. một cái tao ro hai ni please ai shu ai di no video rồi good practice to happy good practice happy of the good practice to chị tôi lại trả. sei kana ni Chị tao rồi kìa. chỉ này Adu ayaw ba ni si dato. mong boy ra làm xếp ra Mà thôi. Chị đừng. tao cái ấy Malingan bi. Hi. Malingan bi. Hi hay bi ro. Hi. mình rồi kana nó hari Okay, Landel cái nom hay. che chalo ni good practice rồi Success oi han bi du wai. ai success ben bio ko hoi o hen ba ya ran ga ai di khang de ai di mi sa la khat ni koi chak cha dri ye ngasai pung taruk khai da tha ge tau ne ba pung taruk khai tha ge tau do pung taruk tagi pung manga dagi akoi si je ai na number ding ngang number loi re ba
ꯑꯗꯨꯒ ꯁꯤ ꯑꯦꯔꯦꯟꯖ ꯇꯧꯕꯗꯣ ꯆꯤꯡꯊꯣꯛꯄꯗ ꯑꯃꯨꯛ ꯑꯩꯒꯤ ꯄ꯭ꯔꯤꯟꯇꯔꯗꯣ ꯑꯃꯨꯛ ꯌꯥꯗ꯭ꯔꯕ ꯌꯥꯗꯕꯗꯩ ꯑꯃꯨꯛ ꯑꯩꯈꯣꯏ ꯀꯀꯥꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯠꯂꯦ ꯑꯗꯨꯁꯨ ꯑꯃꯨꯛ ꯑꯃ ꯆꯤꯡꯊꯣꯛꯑ ꯑꯃꯨꯛ ꯌꯥꯗ꯭ꯔꯕ ꯑꯃꯨꯛ ꯂꯣꯏꯊꯣꯛꯈ꯭ꯔꯕ ꯑꯗꯒꯤ ꯑꯩꯈꯣꯏ ꯀꯀꯥ ꯑꯇꯣꯞꯄ ꯑꯃꯒꯤꯗ ꯑꯃꯨꯛ ꯆꯠꯂ ꯑꯃꯨꯛ ꯆꯤꯡꯊꯣꯛꯑꯒ ꯑꯃꯨꯛ ꯑꯗꯨꯗ ꯑꯃꯨꯛ ꯊꯦꯡꯉꯕ ꯆꯤꯡꯊꯣꯛꯑꯀꯥꯟꯗ ꯑꯃꯨꯛ ꯑꯩꯈꯣꯏ ꯑꯃꯨꯛ ꯁꯤ ꯆꯞ ꯂꯩꯕꯗ ꯑꯃꯨꯛ ꯃꯇꯝ ꯐꯅꯌꯥꯝ ꯆꯪꯈ꯭ꯔꯦ ꯃꯤꯁꯦ 200ꯇꯤ ꯌꯧꯔꯛꯑꯦ ꯑꯗꯨꯅ ꯍꯧꯖꯟꯅꯕ ꯇꯧꯔꯒꯦ ꯑꯗꯣ ꯀꯃꯦꯟ ꯄꯤꯕꯈꯩꯗꯤ ꯂꯣꯏ ꯍꯥꯞꯄꯦ ꯑꯝꯇ ꯆꯤꯊꯗ꯭ꯔꯦ ꯂꯣꯏ ꯍꯥꯞꯄꯤꯌꯨ ꯍꯥꯏꯕꯒꯤ ꯂꯣꯏ ꯍꯥꯞꯄꯦ ꯑꯗꯣ ꯃꯤ ꯌꯦꯡꯕꯗꯤ 208 ꯁꯨꯏ ꯑꯗꯣ ꯂꯥꯏꯛꯇꯤ 27 ꯈꯛꯇꯪ ꯐꯪꯉꯤꯀꯣ ꯁꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯦ ꯋꯥꯔꯤꯗꯣ ꯁꯤ ꯍꯧꯔꯒꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯈꯣই ꯍꯧꯅꯕ ꯇꯧꯔꯒꯦ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯆꯥꯛꯁꯦ ꯁꯤ ꯂꯣꯏꯔꯒ ꯆꯥꯗꯣꯏꯅꯤ ꯆꯥꯛ ꯆꯥ ꯂꯩꯔꯗꯤ ꯊꯦꯡꯉꯅꯦꯅ ꯃꯤꯗꯤ ꯌꯥꯝꯃꯤꯍꯦ ꯑꯗꯣ ꯇꯔꯤꯐ ꯃꯤꯁꯦ ꯀꯩꯅꯣꯁꯦ ꯑꯩ ꯐꯣꯟꯁꯦ ꯑꯝꯇ ꯁꯦꯝꯒꯦ ꯍꯥꯏ ꯇꯧꯔꯛꯑꯣ ꯍꯥꯏ ꯃꯤ ꯀꯌꯥ ꯁꯨꯔꯦ 200 ꯍꯦꯜꯂꯦ ꯑꯣꯜꯂꯁꯦ ꯂꯥꯏꯛ ꯅꯝꯕꯤꯔꯛꯑꯣ ꯂꯥꯏꯛ ꯅꯤꯖꯔꯤ ꯀꯣꯛ ꯌꯥꯎꯗ꯭ꯔꯦ ꯇꯥꯃꯣ ꯌꯧꯔꯛꯇꯣꯔꯦ ꯀꯣꯛ ꯌꯥꯎꯗ꯭ꯔꯦ ꯀꯣꯛ ꯀꯣꯛ ꯌꯥꯎꯗ꯭ꯔꯦ ꯈꯔ ꯀꯩꯅꯣ ꯇꯧꯗ꯭ꯔꯣ ꯊꯦꯡꯛ ꯌꯨ ꯄ꯭ꯔꯣꯃꯣꯠ ꯇꯧꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯁꯤ ꯑꯩ ꯀꯩꯅꯣꯝ ꯊꯥꯒꯠꯀꯦ ꯀꯩꯅꯣꯝ ꯂꯧꯁꯤ ꯑꯩ ꯍꯥꯞꯄꯤꯔꯝꯃꯣꯏ ꯈꯪꯉꯦ ꯇꯥꯃꯣ ꯌꯥꯏ ꯊꯣꯛ ꯑꯁꯤ ꯈꯪꯗꯤ ꯍꯥꯞꯈ꯭ꯔꯕ ꯑꯁꯤ ꯀꯃꯦꯟ ꯄꯤꯕꯗ ꯌꯥꯎꯒꯦ ꯀꯃꯦꯟ ꯄꯤꯕꯗꯤ ꯂꯣꯏ ꯍꯥꯞꯈ꯭ꯔꯤꯅꯦ ꯑꯩꯅ ꯂꯣꯏ ꯏꯈꯠꯂꯤ ꯉꯥꯛꯇꯅꯦ ꯑꯩ ꯃꯐꯝ ꯆꯥꯅ ꯑꯝꯇ ꯁꯦꯝꯒꯦ ꯑꯗꯨꯒ ꯏꯃꯥ ꯑꯩ ꯅꯣꯏꯁꯦ ꯌꯥꯝ ꯇꯜꯂꯦ ꯍꯜꯂꯣ ꯁꯦꯝ ꯊꯥꯒꯠꯂꯣ ꯁꯤ ꯊꯝꯒꯦ ꯁꯤꯁꯦ ꯆꯦꯕꯕꯤ ꯂꯥꯛꯑꯗꯤ ꯑꯩꯈꯣꯏ ꯀꯦꯃꯦꯔꯥꯗꯤ ꯆꯟꯈꯤꯗ꯭ꯔꯥ ꯆꯦꯕꯕꯤ ꯂꯥꯛꯑꯦꯔꯥ ꯆꯦꯕꯕꯤ ꯉꯥꯛꯇ ꯌꯥꯅꯤ ꯗꯥ ꯕꯣꯏꯅꯥꯎꯗꯣ ꯀꯩꯗꯧꯔꯤꯅꯣꯕ ꯍꯥꯏꯔꯒ ꯍꯥꯏ ꯑꯩꯈꯣꯏꯅ ꯑꯗꯨ ꯌꯦꯡꯉꯤꯗꯣ ꯀꯩꯅꯣ ꯁꯤꯗ ꯌꯦꯡꯉꯣ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯑꯩ ꯉꯔꯥꯡ ꯅꯍꯥꯟ ꯊꯥꯒꯠꯈꯤꯕ ꯏꯁꯩꯗꯣ ꯀꯩꯕ ꯕꯕ꯭ꯂꯤꯗꯣ ꯃꯥ ꯑꯗꯣ ꯂꯝꯕꯤꯗ ꯁꯤ ꯌꯧꯔꯛꯑꯦ ꯍꯥꯏ ꯑꯗꯣ ꯃꯥ ꯉꯥꯛꯇꯪ ꯉꯥꯏꯕꯤꯒꯦ ꯇꯧꯕꯅꯤ ꯑꯗꯨ ꯃꯥ ꯆꯪꯉꯛꯑꯒ ꯍꯧꯔꯒꯦ ꯑꯗꯨꯁꯦ ꯑꯩꯈꯣꯏ ꯃꯉꯥꯅ ꯃꯊꯪ ꯃꯊꯪ ꯑꯃꯃꯝ ꯂꯧꯈꯠꯂꯒꯦ ꯄꯩꯔꯦ ꯑꯩꯁꯦ ꯏꯁꯩ ꯑꯃꯇꯪ ꯁꯛꯍꯟꯒꯦ ꯉꯥꯏꯅꯤ ꯃꯥꯅꯦ ꯊꯥꯔꯕꯣ ꯄꯣꯛꯃꯤꯟꯅꯕꯗꯤ ꯑꯣꯏꯕ ꯉꯥꯏꯁꯤ ꯕꯕ꯭ꯂꯤꯗꯨ ꯑꯣꯏ ꯃꯗꯨꯗ ꯐꯝ ꯌꯥꯅꯤꯀꯣ ꯌꯥꯅꯤ ꯋꯥꯔꯤ ꯄꯥꯎ ꯀꯃꯦꯟ ꯄꯥꯎ ꯋꯥꯔꯤ ꯄꯥꯎ ꯀꯃꯦꯟ ꯄꯥꯎ ꯀꯃꯦꯟ ꯄꯤꯌꯨ ꯍꯥꯏꯕ ꯑꯁ ꯌꯥꯝ ꯊꯨꯖꯜꯂꯛꯑꯦꯗ ꯊꯨꯔꯦ ꯇꯥꯝꯅ ꯁꯛꯄꯤꯌꯣ ꯀꯃꯦꯟ ꯄꯤꯕꯈꯩ ꯍꯥꯞꯄꯦ ꯍꯥꯏꯁꯦ ꯀꯗꯥꯏꯗ ꯀꯃꯦꯟ ꯄꯤꯕꯅꯣ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯊꯥꯒꯠꯈꯤꯕꯅꯦ ꯑꯁꯤꯒꯤ ꯃꯔꯝꯗ ꯑꯗꯨꯗ ꯄꯤꯕꯈꯩꯗꯣ ꯑꯩ ꯍꯥꯞꯄꯤꯗ꯭ꯔꯕ ꯏꯇꯥꯎꯋꯦ ꯍꯧꯕꯤꯌꯨ ꯍꯥꯏ ꯑꯩꯁꯨ ꯀꯥꯎꯅꯤ ꯂꯣꯏ ꯍꯥꯞꯄꯕꯅꯦ ꯁꯤ ꯊꯥꯔꯝꯗ꯭ꯔꯦꯅꯦ ꯂꯥꯏꯚ ꯌꯦꯡꯕ ꯅꯪꯍꯧꯗ꯭ꯔꯦ ꯑꯣ ꯑꯣꯟꯂꯩ ꯀꯩꯅꯣ ꯁꯤ ꯆꯠꯇ꯭ꯔꯤꯁꯦ ꯃꯣꯏ ꯅꯝꯕ꯭ꯔꯣ ꯆꯦꯃꯅꯥꯝꯇ ꯈꯨꯝꯕꯤꯔꯛꯑꯣ ꯔꯥꯖꯨ ꯄꯨꯌꯥꯝ ꯍꯥꯎ ꯃꯤ ꯊꯧꯕ ꯗꯤꯕ꯭ꯌꯥ ꯌꯦꯡꯉꯛꯑꯣ ꯁꯅꯥ ꯂꯩꯀꯥꯏ ꯃꯅꯤꯄꯨꯔ ꯇꯧꯕꯗꯣ ꯁꯛꯑꯝꯃꯨ ꯍꯥꯏ ꯗꯤꯕ꯭ꯌꯥ ꯑꯣ ꯅꯪ ꯌꯧꯕꯤꯔꯛꯑꯦ ꯂꯥꯛꯑꯕ ꯕꯕ꯭ꯂꯤ ꯌꯧꯔꯦ ꯀꯩ ꯕꯕ꯭ꯂꯤꯁꯦ ꯑꯩ ꯉꯁꯤ ꯂꯥꯛꯇ꯭ꯔꯗꯤ ꯃꯥꯁꯦ ꯃꯥꯂꯦꯝ ꯌꯦꯜꯂꯣ ꯁꯥꯔꯠ ꯀꯧꯔꯒꯦ ꯇꯧꯕꯅꯤ ꯁꯨꯡꯀꯧ ꯑꯗꯣ ꯃꯥ ꯂꯥꯛꯇꯦ ꯏꯅꯥꯎꯄꯥꯗꯣ ꯑꯝꯇ ꯂꯩꯇ꯭ꯔꯕ
ꯍꯣꯏ ꯃꯥꯅ ꯑꯗꯨꯝ ꯅꯪꯁꯤ ꯀꯅꯥ ꯀꯅꯥ ꯍꯥꯏꯅꯣ Hi Bubbly. Hi Bubbly ꯍꯧꯔꯛꯑꯦ. ꯑꯩꯗꯤ ꯑꯗꯨꯝ ꯂꯦꯞꯄ ꯃꯤꯁ ꯍꯜꯂꯣ 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 ꯏꯁꯩꯗꯤ ꯂꯣꯇꯔꯤ ꯂꯣꯏꯔꯒ ꯇꯧꯔꯁꯦ. ꯏꯆꯟ ꯑꯄꯨꯡꯕꯤꯗ ꯀꯔꯤꯔ ꯄꯜꯂꯕꯤꯅ ꯀꯩ ꯂꯝꯗꯒꯤꯅꯣ ꯇꯣꯞꯇꯒꯤ ꯅꯪ ꯌꯥꯗꯣꯏ ꯍꯧꯔꯁꯦ ꯗꯦꯕꯂꯤ ꯑꯩ ꯑꯃꯨꯛꯇ ꯍꯥꯞꯄꯤꯌꯨ ꯀꯅꯥꯅꯣ ꯔꯣꯕꯔꯠ ꯋꯥꯏꯠ ꯈꯣꯝ ꯑꯁꯤ ꯔꯣꯕꯔꯠ ꯀꯧꯕꯗꯤ ꯌꯥꯝ ꯌꯥꯎꯈꯤꯕꯅꯤ ꯃꯂꯦꯝꯒꯤꯅ ꯃꯔꯣꯟ ꯀꯩꯅꯣ ꯉꯥꯎꯗꯣꯔꯤ ꯑꯩ ꯍꯥꯞꯄꯣ ꯕꯕ꯭ꯂꯤꯗꯣ ꯅꯨꯡꯁꯤꯕ ꯂꯥꯏ ꯆꯦ ꯕꯕ꯭ꯂꯤ ꯋꯦꯜꯀꯝ ꯂꯩ ꯐꯠꯇꯦ ꯅꯣꯏꯁꯦ ꯍꯥꯞꯄꯤꯌꯨ ꯌꯥꯗꯦ ꯑꯗꯨ ꯀꯃꯦꯟ ꯅꯍꯥꯟ ꯊꯥꯒꯠꯇꯦ ꯑꯗꯨꯗ ꯍꯥꯞꯇꯕꯈꯩꯗꯣ ꯂꯣꯏ ꯃꯔꯣꯜ ꯍꯥꯏꯈꯤꯕꯅꯦꯕ ꯑꯗꯨꯒꯤꯅꯤ ꯍꯥꯞꯄꯤꯌꯨ ꯍꯥꯏꯔꯗꯤ ꯃꯤ ꯂꯣꯏ ꯂꯩ ꯇꯥꯔꯒ ꯆꯦ ꯂꯝꯕꯤꯁꯦ ꯀꯩ ꯂꯝꯗꯩꯅꯣ ꯇꯣꯞꯇꯒꯤꯅꯤ ꯌꯥꯝ ꯐꯖꯩ ꯐꯠꯇꯦ ꯅꯣꯏꯁꯦ ꯏꯆꯟ ꯑꯩ ꯍꯥꯞꯄꯣꯏ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯃꯣꯅꯤꯀꯥ ꯆꯦ ꯃꯣꯅꯤꯀꯥꯁꯦ ꯍꯥꯞꯄꯣꯏ ꯆꯦꯃꯣꯅꯤꯀꯥꯔꯥ ꯆꯦꯃꯣꯅꯤꯀꯥꯅ ꯍꯥꯞꯄꯤꯔꯣꯏ ꯅꯨꯡꯁꯤꯗꯦ ꯕꯕ꯭ꯂꯤꯗꯣ ꯍꯥꯏ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯃꯥ ꯀꯟꯅ ꯁꯝꯆꯦꯠ ꯍꯥꯜꯂꯤ ꯑꯩꯁꯨ ꯁꯝꯁꯦ ꯇꯨꯝꯗꯣꯏ ꯅꯨꯡꯁꯤꯗꯦ ꯍꯥꯞꯄꯤꯔꯣꯏꯌꯦ ꯐꯠꯇꯦ ꯅꯣꯏꯁꯦ ꯍꯥꯞꯄꯤꯌꯨ ꯌꯥꯗꯦ ꯑꯗꯨꯝ ꯇꯧꯔꯦ ꯃꯌꯥꯝꯅ ꯐꯤꯂꯝ ꯀꯨꯝꯕ ꯌꯥꯗꯦꯀꯣ ꯃꯂꯦꯝꯉꯥꯟꯕꯤ ꯐꯤꯂꯝ ꯀꯨꯝꯃꯅꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯑꯩ ꯀꯃꯦꯟ ꯁꯨꯡꯌꯦꯡ ꯌꯦꯡꯕꯤꯗꯦ ꯋꯤꯟꯅꯔ ꯑꯅꯨ ꯃꯇꯨꯝ ꯌꯦꯡꯉꯦ ꯃꯌꯥꯝ ꯍꯧꯗꯕꯔꯝꯒꯅꯤ ꯑꯩ ꯃꯤꯡ ꯎꯠꯄ ꯍꯧꯔꯁꯦ ꯑꯩ ꯎꯠꯄ ꯀꯩꯅꯣ ꯇꯧꯒꯦ ꯋꯥꯔꯤ ꯁꯛꯀꯦ ꯍꯣꯔꯦꯟ ꯍꯥꯏꯕꯤꯕꯤꯌꯥꯅ ꯈꯨꯠ ꯍꯥꯏꯔꯛꯑꯣ ꯐꯝꯐꯝꯗꯤ ꯐꯝꯐꯝ ꯑꯃ ꯂꯩꯌꯦꯕ ꯑꯃ ꯂꯦꯞꯇꯣꯏꯔꯥ ꯑꯗꯩ ꯀꯩꯅꯣꯗ ꯄꯨꯔꯛꯑꯣ ꯔꯣꯕꯔꯠ ꯋꯥꯏꯈꯣꯝꯁꯦ ꯑꯝꯇ ꯍꯥꯞꯄꯤꯌꯣꯌꯦ ꯔꯣꯕꯔꯠ ꯋꯥꯏꯈꯣꯝꯁꯦ ꯑꯝꯇ ꯍꯥꯞꯄꯤꯌꯣꯌꯦ ꯍꯥꯞꯈꯤꯗꯕ꯭ꯔꯣ ꯏꯈꯤꯗꯕ꯭ꯔꯣ ꯈꯪꯗꯦ ꯇꯥꯝꯅ ꯏꯁꯩ ꯕꯕ꯭ꯂꯤ ꯌꯧꯔꯦ ꯑꯗꯨꯅ ꯀꯩꯅꯣꯁꯦ ꯗ꯭ꯔꯣ ꯇꯧꯊꯣꯛꯑꯒꯦ ꯑꯗꯨꯒ ꯃꯉꯥꯗꯣ ꯈꯜꯂꯒꯦ ꯑꯗꯨꯒ ꯀꯥꯏ ꯂꯩꯈ꯭ꯔꯒꯦ ꯄꯦꯟꯗꯣ ꯈꯪꯗꯦ ꯑꯋꯥꯡꯕꯅ ꯄꯦꯟꯗꯨꯗꯤ ꯅꯥꯡꯉꯣ ꯈꯪꯗꯦ ꯑꯩꯅꯦ ꯇꯣꯔꯦ ꯔꯣꯕꯔꯠ ꯋꯥꯏꯈꯣꯝ ꯄꯦꯟꯁꯤꯅ ꯑꯩ ꯑꯃꯨꯛ ꯊꯣꯛꯂꯛꯀꯦ ꯅꯪ ꯀꯩꯅꯣ ꯇꯧꯔꯗꯤ ꯅꯪ ꯅꯍꯥꯟꯋꯥꯏꯗꯤ ꯀꯩꯅꯣ ꯀꯧꯔꯦ ꯅꯪ ꯁꯤꯗ ꯑꯗꯨꯝ ꯐꯝꯕꯁꯨ ꯌꯥꯅꯤꯌꯦ ꯅꯪ ꯅꯨꯡꯉꯥꯏꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯐꯝꯕ ꯍꯥꯞꯄꯦꯀꯣ ꯔꯣꯕꯔꯠ ꯋꯥꯏꯈꯣꯝ ꯃꯤ ꯀꯌꯥ ꯁꯨꯒꯦ ꯄꯨꯂꯞ ꯂꯧꯗꯣꯏꯁꯦ ꯑꯩꯒꯤꯗꯤ ꯍꯥꯞꯇ꯭ꯔꯣ ꯑꯩꯁꯨ ꯅꯍꯥꯟ ꯀꯃꯦꯟ ꯄꯤꯕ ꯌꯥꯎꯔꯤꯗꯨꯗꯤ ꯌꯥꯎꯗ꯭ꯔꯦ ꯍꯦꯄꯤ ꯁꯟ ꯑꯁꯦꯝ ꯍꯥꯏꯕ ꯀꯃꯥꯏ ꯍꯥꯏꯔꯦ ꯁꯤꯁꯨ ꯑꯃꯨꯛ ꯍꯥꯞꯄꯤꯌꯨ ꯑꯩꯁꯨ ꯏꯕ ꯀꯩꯅꯣ ꯃꯌꯥꯝꯁꯨ ꯐꯝꯃꯣ ꯍꯣꯏ ꯑꯩꯁꯨ ꯍꯥꯞꯄꯤꯌꯨꯕ ꯄ꯭ꯂꯤꯖ ꯍꯥꯏ ꯃꯌꯥꯝ ꯁꯤ ꯕꯕ꯭ꯂꯤ ꯆꯪꯉꯦ ꯍꯧꯖꯤꯛ ꯁꯤ ꯅꯨꯄꯤꯒꯤꯔ ꯅꯨꯄꯥꯒꯤꯔꯣ ꯁꯤ ꯑꯗꯨ ꯅꯨꯄꯤꯅꯤ ꯑꯌꯥꯝꯗꯕꯗꯣ ꯅꯨꯄꯤ ꯑꯌꯥꯝꯕ ꯅꯨꯄꯥ ꯑꯗꯨꯝ ꯑꯩꯈꯣꯏꯗꯤ ꯑꯩ ꯑꯗꯨꯝ ꯂꯦꯞꯄꯨꯗꯤ ꯌꯥꯅꯤꯗ ꯄꯕꯖꯤ ꯇꯧꯔꯦ ꯀꯃꯦꯟ ꯔꯤꯄ꯭ꯂꯥꯏ ꯇꯧꯑꯣ ꯑꯩ ꯁꯤ ꯑꯝꯇ ꯁꯦꯝꯈꯤꯒꯦ ꯆꯦꯗꯤ ꯕꯤꯌꯥꯃꯤ ꯆꯠꯈꯤꯗꯣꯔꯦ ꯌꯦꯡꯉꯛꯑꯣꯅꯦ ꯍꯥ ꯊꯦꯡꯛ ꯌꯨ ꯃꯥꯂꯦꯝ ꯍꯥꯞꯄꯤꯕꯒꯤ ꯋꯦꯜꯀꯝ ꯑꯩꯁꯨ ꯍꯥꯞꯄꯤꯌꯨ ꯄ꯭ꯂꯤꯖ ꯀꯅꯥꯅꯣ ꯄꯤꯛꯄ ꯄꯨꯈ꯭ꯔꯝꯕꯝ ꯍꯥꯏ ꯆꯦ ꯕꯕ꯭ꯂꯤ ꯍꯥꯏꯗ ꯄꯤꯛꯄ ꯄꯨꯈ꯭ꯔꯝꯕꯝ ꯑꯩꯗꯤ ꯎꯗꯦ ꯑꯩ ꯄꯤꯊꯣꯛꯄꯤꯅꯤꯀꯣ ꯑꯩ ꯍꯥꯞꯄꯦ ꯅꯣꯏ ꯀꯃꯦꯟ ꯎꯗꯦ ꯑꯩ ꯁꯤꯗ ꯌꯦꯡꯉꯛꯀꯦ ꯍꯧꯖꯤꯛꯀꯤꯗꯣ ꯀꯩ ꯃꯤ ꯍꯥꯏꯕꯅꯣ ꯀꯥꯎꯈ꯭ꯔꯦ ꯄꯤꯛꯄ ꯄꯤꯛꯄ ꯍꯥꯏꯕ ꯍꯥꯏꯕ ꯍꯥꯏꯗꯥꯏꯅꯦ ꯄꯤꯛꯄ ꯃꯥꯟꯅꯅꯦ ꯑꯗꯨꯗꯤ ꯌꯥꯔꯣꯏ ꯑꯗꯨꯗꯤ ꯃꯌꯥꯝ ꯁꯥꯎꯔꯛꯑꯅꯤ ꯍꯜꯂꯣ ꯑꯦꯚ꯭ꯔꯤꯋꯥꯟ ꯍꯜꯂꯣ ꯎꯏ ꯏꯆꯦ ꯁꯥꯕꯅꯤꯁꯦ ꯎꯏꯗꯦ ꯁꯔꯥꯟꯗꯤ ꯂꯩꯕ꯭ꯔꯥ ꯍꯥꯏꯁꯦ ꯑꯩꯁꯨ ꯍꯥꯞꯄꯤꯌꯣ ꯗꯦꯕ꯭ꯂꯤ ꯑꯩ ꯎꯍꯧꯗꯔꯦ ꯃꯩꯇꯩ ꯑꯃꯔꯖꯤꯠ ꯍꯥꯞꯄꯤꯌꯣ ꯃꯤ ꯃꯌꯥꯝ ꯍꯥꯞꯄꯤꯌꯣ ꯍꯥꯏꯔꯦ ꯂꯣꯏ ꯍꯥꯞꯇꯣꯏꯔꯣ ꯍꯥꯞꯄꯗꯤ ꯁꯥꯕꯅꯤ ꯍꯥꯞꯇꯣꯏꯔꯣ ꯆꯦꯁꯦ ꯂꯩꯁꯜꯂꯛꯇ꯭ꯔꯦ ꯖꯟꯁꯟꯗꯣ ꯍꯥꯞꯄ ꯕꯣꯏꯌꯦ ꯑꯦꯝꯕꯤ ꯂꯣꯏꯗꯣꯔꯦ ꯑꯣꯠꯂꯁꯤꯕ ꯍꯜꯂꯣ ꯑꯣꯜꯂꯁꯦ ꯄꯥ ꯂꯩꯔꯅꯣꯏ ꯍꯜꯂꯣ ꯍꯥꯞꯄꯣ ꯌꯥꯔꯦ ꯍꯥꯞꯄꯣ ꯍꯥꯏꯔꯣ ꯅꯠꯇꯦ ꯍꯧꯔꯁꯦꯕ ꯑꯣ ꯍꯜꯂꯣ ꯍꯧꯔꯁꯦ ꯍꯜꯂꯣ ꯂꯣꯏꯁꯜꯂꯦ ꯑꯩ ꯂꯧꯈꯠꯂꯛꯀꯦ ꯆꯦꯗꯣ ꯑꯩꯈꯣꯏ ꯃꯉꯥ ꯑꯃ ꯂꯧꯈꯠꯇꯣꯏꯅꯤ ꯁꯤ ꯅꯨꯄꯤꯒꯤ ꯅ ꯍꯧꯔꯒꯦ ꯑꯩꯈꯣꯏ ꯀꯩꯅꯣꯁꯦ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏ ꯗ꯭ꯔꯣꯁꯦ ꯍꯥꯏꯔꯣ ꯍꯧꯔꯒꯦ
ꯑꯗꯣ 미리 샤라라 컬러. ꯑꯩꯈꯣꯏ ꯀꯃꯦꯟ ꯄꯤꯕꯒꯗꯤ ꯂꯣꯏ ꯍꯥꯞꯈꯤꯕꯅꯦ ꯑꯗꯣ ꯑꯩꯗꯤ ꯑꯗꯨꯝ ꯍꯥꯟꯅꯗꯤ ꯍꯥꯏꯖꯕꯅꯤꯀꯣ ꯇꯥꯡ ꯗꯦꯠ ꯀꯌꯥꯅꯣ ꯑꯩꯈꯣꯏꯅ ꯍꯥꯏꯕꯗꯤ ꯗꯦꯠ 19ꯗ ꯑꯣꯜꯂꯅꯤ ꯗꯦꯠ 18ꯒꯤ ꯄꯨꯡ 12 ꯐꯥꯎꯕ ꯀꯃꯦꯟ ꯍꯥꯞꯄꯤꯔꯛꯑꯣꯅ ꯑꯩ ꯚꯤꯗꯤꯑꯣꯗꯤ ꯊꯥꯒꯠꯆꯕꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯑꯃ ꯍꯥꯞꯄꯤꯌꯨꯅ ꯍꯥꯏꯕꯁꯦ ꯀꯃꯦꯟ ꯄꯤꯈꯤꯕ ꯑꯣꯏꯇꯥꯔꯗꯤ ꯌꯥꯎꯔꯝꯃꯅꯤ ꯑꯗꯨ ꯑꯃꯨꯛ ꯇꯧ ꯂꯩꯔꯗꯤ ꯃꯌꯥꯝꯁꯦ ꯑꯃꯨꯛ ꯁꯥꯎꯅꯔꯛꯇꯧ ꯃꯥꯜꯂꯦ ꯑꯗꯨꯗꯨꯅ 룰 follow tawwe. 이제 हनुमान का तरीके से Wala ji sa. Happy wala ba bai sauna. हाँ 여기 그이 합도 이제 암딱 그냥 기장 투나 암딱 그냥 또 비로네 가면 비비로네 Hapur. 합전하게 아무니도 합전기지 봐 Mina follow tawwe. 룰 follow tawwe. 어 Chi ju lai tre. Ama di. 자 보두가 하고 제니 Chi 조티 jam da 게 piro je di ba. Samai na chap to na tisi da jing da ba. Mukha Ravichandra Kai han morning da. 누피디 한테 Mukha 나오고. Ravichandra 587 yago 88 89. Ha, kai ba? 이거는 그것도 없네. Kaya ba? 이거. Ravichandra 누피기는 누피기. 이 샤워들 잘 합비요 그냥 조틴 게 해서 먹어요 합비다 거기 합비로 Namo se. 하나님 또 Ka pik na tawa ji ba. Chong mang de. 가만히 호렌 사이드 픽을 또 내. Chi tawa se. 정말 나와야 돼. Nam pik pa ne pa gi da. 정말 안 돼. 할때는 Chi ar ba. 미게 합되나. Kai ma ming han. 조틴 게 해서 저 ये तुम ले ला के से ना बोलो के दोगे के मत दिया 근데 이게 뭐 하고 또 Kai 버기도 thuk pa gam da na pa gi da. 나로에 아니 미나 하야가 떠우더서 누아이다 또이시 떠우더나 떠우더 미나 cái 칼로가 되게 칸거든요 그때면 용모니까 야식이 Simuli ka sa kai pik. 사나니 무tum 조틴 게 해서 이거 봐 Monica. 사나니 비가 다 넣으시는 거 제머리 가는 파워도 해. Eh, sorry. 내 분자 내 분반. 소리 Sanani mo tumara. 살바니 폰 더 이제 되긴 다 살라. 할로. Nupara. Sanani haja. 할로. 어. Kada na. 얘가 Ay, Nani say sa kredo di. 낭디 Ay 약간 hapudai. Martina 야 sa nung. 시시 살만이 하고 하라. Piji habi gese. Sis. 버블리고 할게 아이 부합들어 간지다. 아이 커면. 아이 부합대, 뭐. 아래기 하비 아테 하비로 잼슨 하비 잼슨디 하야오 그래 잼슨디 야오 그래 아래기 보이톤 난자 보이톤 하비요 Boy to nam di yaw gimne. 너디 하바 많이 아난다 Ha. 아난다 하비요 Cereal ka kok chale dai 594 93. 나한테 로트리 로. 아도 하빠지 그렇게 로샬라게 하이디 그렇다고 그래 하이디 मथंग जो हाइरानी अदुगा अमु फोन नंबर सु यावदो बिना होरेन कैन तोरदि फाव तारगदि अमु कांटेक्ट तौबुदुसु वारानी अदुना आई हौरगे अदुदि कना हालो खकनी 아한단 로 콜로네 나데 벤가 하나 로. हौरगे 아한다기 통해서 लो मिक्स तोरगे ति नुपागिनी Pigi नुपागिनी se lo kakera. नुपीजे लखलनगे अदुगा नुपीगे नुपा लखके Mga ni na kamay to ba? कोई मंगा सुबिदि Ay habdi nupi अनि लखलगादा pula punjan doi ba. am पुल पुजे लास्ट कना लखके के हेरो 라스 만행합니다. 만행합니다. हौरदि Horo. 시 नुपीगे सिलेले Kaya. दाव याबा 나노네 나와야 되시고. 라이브 파연이다. लखलगे 50개기 라이브. 이제 까나. ai si gieng ngồi cô gieng nên lọc cái ai là lọc còn nói rồi Loko lo. lọc còn lọc ai đang lọc lời có. 이행 다니는 거 팔라. 나와 나 그때면 빨래는 거. Kada no. ai Minjong xin pin nó vào dia hay chứ Dia. năng buổi đó rồi Dia. Serial number 549. Dia.
comment paro Divya comment paro ai parakese yaw brem ai last Ai phone tꯧꯗꯣꯏꯅꯤꯀꯣ Saturday laujaba ai bu happy Diya ama phawre comment bi hauda ba gi na ama nupi ama lokalo se lokhalo se happy uda hapo lottery hot ba hore hapa ya roi ai phol upo keno Divya ama lokalo babi lokalo ne happy de hapo lai kai Sen o khai. ka nói ra nó ka nói ra nang gieng ba ya Yes. ase thamaga na khodu lokalo ai hiền rồi đi bạn no ya phati nó đâu phải là cái ni su brem ai rồi su hapo numit hafta amadi ngai bane khoi video do video do hafta ama khoi bane hafta ama ne pura thagalaga thambi cái nào đấy không nungpok ngan ba Wai nu ko ngan ba. 347 Daw yari eh. pen kaisa tre sai de lai ot lo kayo lai ba pha ba kana no ai lam long ga kaya ba yo re phati du tong lai ai di ma si min ken ai phau roi da ba ja lo hoji hoji phau gi phone number yaw ba ngatani phau je Wai nó aduna phau na ba nunga ni thamo se Divya yang tamo ko phau ba gai da Kaya bi ready bi. ai ko ke last đây lo là đây khato là pi mang lo ke yawe yawe sai du dia do no pi ma pa ge na ba ba do ngan ni jai ba bu malang bi comment pi ki ba khudi ma ha ki ba loi hape ai phazan yeng ra ban as Miranda longjam thank you Channel number. comment para o pari kana Miranda kana lo Longjam. Miranda longjam 158 Miranda Longjam 116 how gre number Miranda Longjam pi na tro sikda Mane. Na debe Miranda Longjam ai hap Hong ko Kong, ta Divya mo Divya na ung hong ni comment bi ki ba comment bi ga di Sige, hap sige. comment para o pari ai hap ko ngasai de ina lao ba ji ta Rosini de Shangthem tai ai khoi gi upai le ti ko anyam phajai thank you yeng den lo ko ko ai yaw ri Nang yeng adi mo tong ni ya ma yang ba kya nung su tara mu su gin ai oi mi hun ji sa sa da ba lucky san ka sam sidi akhui le kai angang ni lo ra ba mari lo khala ba punjal la ge to Lucky Sun cây sao ai yong lo kha taw re ha di kena dura mayam karawi hoi hoi wa ni ha as ni pizza pizza no mai ti Divya cái gì nãy nó thấy là ma ka le ga cha pa yo ri sab ke chắc chắn là bang ko ko ma yo okay ra ba ko di box ndu moi si cái nào đây cái phong ra ba last ni hey yeng den lo mayam lo khat lagi pero okay man ai phao đấy ai gì ai lo khat oi ai ko Hello. nó chị Nhưng phao nó gì sai đầu đấy ấy. chích sang này bây giờ lại đây đầu cái cả là đâu cả no là sarif em din nawasai em đi Xin nào mời à nhậu. em đi nawaz sarif tunan ti ba Mi thamoi kai rồi. loi re ot pa kana lo khale ge sum phagi ni ko si de ado akoi si ai Si mga lo khale. si manga je dei khoi je ahum ni lo khat pe je ado dia se sida dia hai je sida yeng bro yeng da ai si manga je ai contact tok je ge ko je ai phone dao si de ai si phone to ga ko karak malem ni ngai ni ai gi number ai ra te ko number 1 aham be do kana lo phau gi ba dia ada Dia dia si number kya ho dia 500 cây à nó quay gì vậy mang ro si 552 the 49 549 366 mo ji phone to na ta 739 324 Orang mana nak kira sana awak. dao ya dre pat le Saya itu sana pun dah kaya tu sih. ai phone tau jari loudspeaker tha ge kom ta do dao di chi bot ta pham ba lang ai ga mo rồi đó hello si je dia ro 누가 말해 o 누가 ha chal le kaino ne bo ko akoi ai tau re je debli ne ba akoi gi kaino gi give away gi lottery tau ne ha ba do ado akoi hojik tau re ado dia je winner manga khan bu ama oirak pa
ꯑꯗꯨꯗꯨꯒꯤ ꯐꯣꯟ ꯇꯧꯖꯔꯛꯄꯅꯦ ꯀꯩꯝꯇ ꯅꯨꯡꯉꯥꯏꯕ ꯐꯥꯎꯕꯤꯗꯕ꯭ꯔꯥ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯥꯏꯚ ꯊꯥꯕꯅꯦꯕꯀꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯥꯏꯚꯇ ꯇꯧꯕꯅꯦꯕ ꯑꯗꯨꯗ ꯑꯍꯥꯟꯕ ꯈꯟꯒꯠꯂꯛꯄꯗꯣ ꯗꯤꯌꯥꯁꯤ ꯑꯣꯏꯕ ꯑꯗꯨꯗ ꯐꯣꯟ ꯇꯧꯖꯔꯛꯄꯅꯦ ꯑꯗꯣ ꯉꯁꯤ ꯑꯩ ꯍꯌꯦꯡ ꯅꯠꯇ꯭ꯔꯒ ꯍꯌꯦꯡ ꯃꯊꯪ ꯀꯣꯜ ꯑꯃꯨꯛ ꯇꯧꯖꯔꯛꯀꯅꯦꯕꯀꯣ ꯒꯤꯐꯇꯣ ꯁꯤꯟꯅꯕꯒꯤ ꯑꯗꯣ ꯍꯧꯖꯤꯛ 5 ꯈꯟꯒꯠꯂꯤꯁꯦ ꯍꯧꯖꯤꯛ ꯌꯥꯔꯒꯗꯤ ꯂꯥꯏꯚ ꯆꯪꯕꯤꯔꯣ ꯑꯗꯨꯒ 5ꯁꯤꯗꯒꯤ ꯑꯃꯨꯛ ꯏꯁꯩ ꯁꯛꯄꯒꯤ 3 ꯈꯟꯒꯠꯀꯗꯕ ꯋꯥꯠꯂꯤꯕꯀꯣ ꯑꯗꯨꯒꯤꯁꯨ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯁꯦ ꯑꯗꯣ ꯑꯩ ꯃꯊꯪ 5ꯁꯦ ꯃꯊꯪ ꯀꯣꯜ ꯇꯧꯖꯒꯦꯅ ꯑꯩ ꯇꯧꯖꯔꯛꯄꯅꯦ ꯌꯥꯝ ꯁꯛꯀꯛꯄ ꯃꯥꯜꯂꯦ ꯍꯣꯏ ꯑꯗꯨꯗꯤ ꯊꯝꯖꯔꯦꯀꯣ ꯃꯥꯁꯦ ꯃꯊꯪꯗ ꯀꯩꯝꯇ ꯀꯩꯅꯣ ꯔꯦꯁꯄꯣꯟꯁꯦ ꯀꯩꯝꯇ ꯀꯩꯅꯣ ꯇꯧꯗꯦꯀꯣ ꯃꯊꯪꯗ ꯀꯅꯥꯅꯣ ꯌꯥꯝ ꯁꯛꯀꯛꯄ ꯃꯥꯜꯂꯦ ꯅꯨꯄꯥꯗꯣ ꯄꯥꯏꯔꯛꯏꯗꯣ ꯃꯤ ꯍꯥꯏꯔꯦ ꯀꯃꯦꯟꯇ ꯅꯣꯡꯄꯣꯛ ꯉꯥꯟꯕ 20ꯒꯤ ꯗꯥꯎꯁꯦ ꯃꯨꯁꯜ 4 9 2 8 2 9 2 9 ꯆꯦ ꯃꯤꯃꯤ ꯍꯥꯏꯁꯦ ꯀꯅꯥ ꯅꯣꯡꯄꯣꯛ ꯉꯥꯟꯕ ꯍꯥꯞꯇꯤ ꯍꯥꯞꯄꯤꯔꯦ ꯈꯟꯕꯤꯗ꯭ꯔꯦ ꯍꯜꯂꯣ ꯍꯜꯂꯣ ꯁꯤꯁꯦ ꯅꯣꯡꯄꯣꯛ ꯉꯥꯟꯕ ꯍꯥꯏꯁꯦ ꯑꯣꯏꯕ꯭ꯔꯥ ꯃꯥꯅꯦ ꯌꯥꯝꯕ ꯑꯣ ꯌꯥꯝ ꯌꯦꯡꯕ ꯃꯥꯜꯂꯦ ꯂꯥꯏꯚ ꯌꯦꯡꯕ꯭ꯔꯥ ꯑꯩ ꯌꯥꯝ ꯍꯔꯥꯎꯅ ꯂꯩꯔꯝꯕꯅꯦꯕ ꯑꯣ ꯑꯗꯨꯒꯤ ꯑꯩ ꯐꯣꯟ ꯇꯧꯖꯔꯛꯏꯅꯦꯕꯀꯣ ꯑꯗꯣ 5ꯁꯦ ꯑꯩ ꯍꯧꯖꯤꯛ 3 ꯈꯟꯒꯗꯕ ꯋꯥꯠꯂꯤꯕꯀꯣ ꯑꯩ 5ꯁꯦ ꯍꯥꯟꯅ ꯃꯊꯪ ꯐꯣꯟ ꯇꯧꯈꯤꯒꯦ ꯑꯗꯨꯒ ꯃꯥꯒꯤ ꯁꯨꯝ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯕꯗꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯗꯨ ꯁꯨꯝ ꯐꯤꯜ ꯇꯧꯕꯗꯣ ꯇꯥꯒꯦꯅ ꯁꯨꯝ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯒꯦꯅ ꯇꯧꯖꯔꯛꯄꯅꯦ ꯑꯣ ꯂꯥꯏꯚ ꯌꯦꯡꯕꯤꯕ꯭ꯔꯣ ꯍꯧꯖꯤꯛ ꯑꯣ ꯌꯥꯝ ꯐꯔꯦ ꯑꯗꯨꯗꯤ ꯁꯨꯃꯥꯏꯅꯒ ꯈꯨꯝꯃꯛꯄꯗ ꯅꯨꯡꯉꯥꯏꯀꯣ ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯔꯒꯦ ꯑꯩ ꯉꯁꯤ ꯅꯠꯇ꯭ꯔꯒ ꯍꯌꯦꯡ ꯅꯠꯇ꯭ꯔꯒ ꯍꯌꯦꯡ ꯃꯊꯪ ꯑꯩ ꯑꯃꯨꯛ ꯀꯣꯜ ꯇꯧꯖꯔꯛꯈꯤꯅꯤꯕꯀꯣ ꯑꯣꯠꯂꯦꯍꯦ ꯐꯖꯅ ꯒꯤꯐ ꯄꯤꯕꯩ ꯃꯇꯥꯡꯗꯣ ꯑꯗꯨꯒꯤꯗꯣ ꯁ꯭ꯇꯨꯗꯤꯑꯣꯗ ꯇꯧꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏ ꯊꯦꯡꯅꯕ ꯃꯐꯝ ꯆꯥꯕ ꯑꯃꯗ ꯇꯧꯔꯅꯤꯕꯀꯣ ꯑꯗꯨꯒꯤꯗꯨꯃ ꯄꯥꯎ ꯐꯥꯎꯖꯔꯛꯑꯒꯦ ꯑꯗꯨꯝ ꯑꯗꯨꯒ ꯊꯦꯡꯅꯔꯁꯤ ꯌꯥꯝꯕꯗ ꯀꯣꯜ ꯇꯧꯔꯗꯤ ꯑꯗꯨꯝ ꯅꯨꯡꯗꯥꯡꯗ ꯇꯧꯕꯤꯔꯛꯑꯣ ꯑꯣ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯣꯏ ꯑꯩꯁꯦ ꯅꯨꯡꯊꯤꯟꯗ ꯀ꯭ꯂꯥꯁ ꯂꯩꯕ ꯑꯣ ꯍꯣꯏ ꯃꯊꯪ 100Kꯒꯤ ꯂꯣꯇꯔꯤ ꯊꯝꯃꯦꯀꯣ ꯑꯗꯨꯗꯤ 100Kꯗꯗꯤ ꯈꯔ ꯌꯥꯝ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯌꯥꯝꯕ ꯍꯣꯏ ꯊꯝꯃꯦ ꯁ꯭ꯇꯥꯔ ꯑꯍꯨꯝꯁꯦ ꯁꯛꯄꯗꯤ ꯃꯩ ꯇꯥꯏ ꯑꯗꯩꯗꯤ ꯄꯣꯉꯥꯟꯕ ꯑꯦꯝꯗꯤ ꯅꯋꯥꯁꯤ ꯂꯥꯁꯅꯦ ꯑꯗꯨꯝ ꯇꯧ ꯌꯥꯏ ꯃꯤꯔꯟꯗꯥꯁꯦ ꯗꯪꯅ ꯂꯩꯔꯦ ꯂꯛꯀꯤꯁꯟ ꯅꯨꯄꯤꯁꯦ ꯑꯃꯇꯪ ꯑꯣꯏ ꯃꯥꯜꯂꯦ 705 ꯑꯗꯣ ꯅꯨꯄꯤꯗ ꯍꯥꯞꯆꯟꯕꯩꯅꯤꯀꯣ ꯍꯧꯖꯤꯛꯀꯤ ꯗꯤꯌꯥꯗꯣ ꯗꯤꯌꯥꯗ ꯗꯥꯎ ꯌꯥꯈ꯭ꯔꯦ ꯑꯗꯣ ꯃꯥꯒꯤ ꯈꯨꯈꯨꯝꯗꯨꯗꯤꯀꯣ ꯌꯥꯝꯅ ꯀꯩꯝꯇ ꯍꯥꯏꯗꯦꯀꯣ ꯚꯤꯗꯤꯑꯣ ꯌꯦꯡꯉꯤ ꯚꯤꯗꯤꯑꯣ ꯃꯥꯡꯉꯦ ꯍꯜꯂꯣ ꯁꯤꯁꯦ ꯃꯤꯔꯥꯟꯗꯥ ꯂꯣꯡꯖꯝ ꯍꯥꯏꯁꯦ ꯑꯣꯏꯕꯤꯔꯕ꯭ꯔꯥ ꯃꯥꯅꯦ ꯑꯣ ꯑꯩ ꯂꯥꯏꯐ ꯆꯥꯠ ꯑꯣ ꯑꯗꯨꯒꯤ ꯐꯣꯟ ꯇꯧꯖꯔꯛꯄꯅꯦ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯀꯃꯥꯏꯅ ꯐꯥꯎꯕꯤꯒꯦ ꯑꯗꯣ ꯈꯤꯇꯪ ꯑꯁ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯩꯗꯤ ꯂꯣꯇ꯭ꯔꯤ ꯇꯧꯕꯒꯤꯗꯣ ꯑꯩꯅ ꯈꯜꯂꯤꯁꯤꯅ ꯍꯧꯖꯤꯛ ꯑꯃꯨꯛ ꯃꯤꯁꯤꯅ ꯑꯃꯨꯛ ꯈꯟꯒꯠꯄ ꯁꯤꯅꯦꯕ ꯀꯃꯦꯟ ꯄꯤꯔꯛꯄꯗ ꯃꯥꯏꯗꯤ ꯅꯪꯍꯧꯗ꯭ꯔꯦꯅꯦꯅ ꯈꯜꯂꯦ ꯑꯣ ꯑꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯣ ꯍꯣꯏ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩ ꯅꯤꯅꯤ ꯍꯨꯝꯅꯤꯁꯤꯗ ꯑꯩ ꯐꯣꯟ ꯑꯃꯨꯛ ꯇꯧꯖꯔꯛꯈꯤꯅꯦꯕꯀꯣ ꯑꯗꯨꯒ ꯑꯩ ꯒꯤꯐ ꯄꯤꯕꯩ ꯃꯇꯥꯡꯗꯨꯁꯨ ꯑꯗꯨꯒꯤꯁꯨ ꯊꯦꯡꯅꯐꯝ ꯅꯠꯇ꯭ꯔꯒꯅ ꯄꯤꯐꯝ ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯒꯗꯕ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤꯁꯨ ꯅꯠꯇ꯭ꯔꯒꯅ ꯁꯣꯝꯒꯤꯁꯨ ꯅꯨꯡꯉꯥꯏꯒꯗꯕ ꯃꯐꯝꯗꯣ ꯌꯦꯡꯉꯒ ꯊꯦꯡꯅꯃꯤꯟꯅꯔꯁꯤ ꯑꯗꯨꯒ ꯑꯩ 5ꯁꯤꯗꯒꯤ 3 ꯑꯃꯨꯛ ꯈꯟꯒꯠꯀꯗꯕ ꯋꯥꯠꯂꯤ ꯏꯁꯩ ꯁꯛꯀꯗꯕꯒꯤ ꯑꯗꯨꯗꯣ ꯑꯝꯇꯪꯒ ꯀꯩꯅꯣ ꯇꯧꯃꯤꯟꯅꯔꯁꯤ ꯑꯗꯨꯗꯤ ꯊꯝꯖꯔꯦꯀꯣ ꯑꯗꯨꯗꯤ sini last lah. ꯅꯠꯇꯦ ꯑꯗꯨ ꯃꯊꯪꯅꯦ ꯃꯤꯔꯟꯗꯥꯒꯤ ꯃꯊꯪꯗ ꯀꯤꯁꯟ 825 108 ꯊꯃꯣꯏ ꯁꯣꯛꯄ ꯌꯥꯎꯔꯦ ꯑꯩ ꯍꯧꯗ꯭ꯔꯦ ꯑꯩ ꯏꯁꯩ ꯑꯝꯇ ꯁꯛꯄꯤꯌꯨ ꯈꯟꯕꯁꯨ ꯌꯥꯔꯦ ꯀꯃꯦꯟ ꯈꯔ ꯄꯥꯕꯤꯌꯨ Comment khá pabiyo. ꯑꯩꯒꯁꯨ ꯏꯁꯩ ꯑꯃꯇ ꯁꯛꯄꯤꯁꯤꯗꯅ ꯅꯤꯈꯠꯂꯛꯏꯁꯤꯗꯤ Paikatti hai Lucky Chan ji. Hello? Lucky Chan la? Oh. Nang live yeng bra? Oh. Nang akoy gi kenogiduda give away giduda comment pibada yawi ko? yawi. Ado nang 5 khagapda nang ama yawbai na phone tawrisi. Ado nang live si yeng biramdre ai kitang nuai.
ꯑꯗꯨ ꯀꯩꯗꯧꯔꯕ Thank you. 여기 로드로 ꯑꯣ ꯍꯧꯔꯝꯗꯥꯏꯗ ꯌꯥꯝ ꯊꯃꯣꯏ ꯁꯣꯛꯄ ꯋꯥꯔꯤꯅꯦ ꯅꯪ ꯐꯥꯎꯈꯤꯕꯗꯤ ꯎꯍꯧꯕ꯭ꯔꯣ 하우스래 ꯑꯣ 그런가 ꯂꯣꯇꯔꯤ ꯑꯣ ꯊꯣꯛꯂꯁꯨ ꯅꯪ ꯌꯥꯎꯔꯕꯅꯦ ꯍꯧꯖꯤꯛ ꯃꯉꯥ ꯈꯟꯒꯠꯄꯁꯤꯗ ꯑꯗꯣ ꯑꯩ ꯒꯤꯐ ꯄꯤꯕꯩ ꯃꯇꯥꯡꯗꯨꯗꯤ ꯑꯩ ꯀꯣꯟꯅ ꯍꯥꯏꯔꯦ ꯅꯪꯗꯤ ꯂꯩꯀꯥꯏꯗ ꯂꯩꯔꯝꯃꯅꯤ ꯌꯥꯔꯦ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯅꯔꯁꯤ ꯑꯗꯨꯝ ꯊꯝꯃꯦꯀꯣ ꯌꯥꯔꯦ ꯒꯨꯗ ꯕꯥꯏ ꯀꯥꯏ MD ꯅꯋꯥꯔ ꯑꯃꯇ ꯉꯥꯏꯔꯦ ꯂꯥꯁ ꯀꯣꯜ ꯇꯧꯔꯒꯦ ꯑꯗꯨꯒ ꯑꯌꯥ ꯏꯁꯩ ꯁꯛꯄꯒꯤ ꯑꯩꯈꯣꯏꯁꯦ ꯈꯜꯂꯤꯕ ꯃꯤꯁꯤꯡꯗꯣ ꯂꯝ ꯍꯪꯉꯝꯒꯗꯕꯅꯤꯀꯣ 36 ꯀꯣꯟꯅ ꯀꯌꯥꯅꯤꯌꯦ ꯍꯪꯉꯝꯗ꯭ꯔꯦ ꯀꯩꯅꯣꯗ ꯅꯪ ꯁꯤꯁꯤ ꯀꯩꯅꯣ MG ꯅꯋꯥꯖ ꯁꯔꯤꯐꯁꯤ ꯅꯝꯕꯔꯁꯤꯗꯤ ꯗꯤꯖꯤꯠ 10 ꯁꯨꯗꯤꯌꯦ ꯑꯌꯥ ꯑꯁ ꯅꯨꯡꯉꯥꯏꯇꯤꯌꯦ ꯗꯤꯖꯤꯠ ꯀꯩꯅꯣ ꯈꯛꯇꯪ 7 ꯈꯛꯇꯅꯦ ꯃꯥꯏ ꯅꯝꯕꯔꯗꯣ ꯑꯩ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕꯅꯦ ꯑꯗꯨꯒꯤꯗꯣ ꯑꯩ ꯈꯪꯉꯦ 9 ꯀꯌꯥꯅꯣꯝꯒ ꯏꯁꯜꯂꯛꯄꯅꯦꯕ ꯃꯁꯤꯡꯗꯣ ꯑꯗꯨꯗꯤ ꯑꯃ ꯍꯜꯂꯣ ꯏꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯕꯅꯦꯕ ꯑꯗꯨꯗꯣ ꯑꯩ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯈꯤꯗ꯭ꯔꯦ MD ꯅꯋꯥꯖ ꯁꯔꯤꯐꯁꯦ ꯌꯦꯡꯕꯤꯔꯒꯗꯤ ꯑꯩ ꯌꯦꯡꯒꯦꯁꯦ ꯀꯃꯦꯟ ꯑꯃꯨꯛꯇꯪ ꯀꯃꯦꯟ ꯇꯧꯕꯤꯔꯒꯗꯤ ꯀꯃꯦꯟꯗꯣ ꯃꯌꯥꯝꯗꯤ ꯐꯣꯟ ꯅꯝꯕꯔꯁꯦ ꯃꯥꯏ ꯐꯣꯟ ꯅꯝꯕꯔꯁꯦ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯑꯗꯣ ꯈꯟꯒꯠꯂꯤꯁꯦ ꯈꯟꯒꯠꯂꯤꯁꯦ ꯀꯩꯅꯣ ꯑꯣꯏꯔꯦ ꯅꯨꯄꯥ 5 ꯑꯣꯏꯔꯦ ꯅꯨꯄꯤ ꯑꯃꯇꯪ ꯑꯣꯏꯔꯦ ꯑꯗꯨꯅ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯅꯨꯄꯤ 2 ꯁꯣꯟꯅꯤꯡꯕꯅꯦꯕ ꯑꯩꯅ ꯑꯗꯣ ꯑꯃ ꯃꯤꯛꯁꯇ ꯍꯜꯂꯣ ꯌꯥꯔꯦ ꯇꯧꯁꯟꯒꯦ ꯍꯥꯏꯁꯤꯗꯤ ꯃꯤꯅ ꯃꯤꯛꯁꯇ ꯇꯧꯁꯟꯒꯦ ꯑꯃ ꯍꯜꯂꯣ ꯍꯥꯏꯌꯦ ꯑꯃ ꯍꯜꯂꯣ ꯍꯥꯏꯌꯦ ꯃꯤꯛꯁ ꯇꯧꯁꯟꯒ꯭ꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯃꯤ ꯊꯣꯛꯄ ꯂꯧꯈꯠꯈ꯭ꯔꯒ ꯂꯣꯏꯔꯦ ꯅꯨꯄꯤ ꯑꯃꯗꯤ ꯂꯧꯈꯠꯈꯤꯕꯅꯦ ꯑꯩꯅ ꯂꯥꯁꯇ MD ꯅꯋꯥꯖ ꯁꯔꯤꯐꯁꯦ ꯁꯨꯃꯥꯏ ꯄꯥꯎ ꯐꯥꯎꯅꯕꯁꯦ ꯂꯨꯗꯧꯔꯤꯅꯤ ꯄꯤꯔꯛꯇꯦ ꯀꯃꯦꯟ ꯀꯩ ꯀꯃꯦꯟ ꯍꯥꯏꯒꯦ ꯇꯧꯔꯦ ꯂꯥꯏꯚ ꯌꯦꯡꯉꯝꯗ꯭ꯔꯖꯥꯠꯂ ꯃꯣꯏꯗꯣ ꯂꯥꯏꯚ ꯌꯦꯡꯗꯕ ꯃꯥꯜꯂꯦꯕ ꯑꯁ ꯑꯗꯨ ꯇꯥꯔꯗꯤ ꯑꯁ ꯀꯃꯦꯟ ꯊꯤꯕꯗꯤ ꯋꯥꯅꯤ ꯑꯃ ꯍꯟꯕ ꯍꯜꯂꯁꯦ ꯑꯗꯣ ꯁꯦ ꯈꯜꯍꯧꯗꯕꯁꯤꯡꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕꯀꯣ ꯅꯨꯄꯤ ꯑꯃ ꯍꯥꯞꯄꯣꯏ ꯑꯗꯣ ꯅꯨꯄꯤꯗꯣ ꯄꯨꯟꯁꯤꯟꯈ꯭ꯔꯦ ꯅꯨꯄꯤꯁꯦ ꯃꯤꯛꯁ ꯇꯧꯁꯟꯈ꯭ꯔꯦꯕ ꯑꯗꯨꯗꯨꯅ ꯁꯤꯒꯤ ꯃꯔꯤꯁꯤꯗꯒꯤ ꯁꯤꯒꯤ 5ꯁꯤꯗꯒꯤ ꯁꯤꯡꯒꯔꯗꯨ ꯈꯟꯗꯣꯏꯅꯦꯕ ꯑꯗꯨꯅ ꯁꯤ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯑꯗꯣ ꯑꯃꯁꯦ ꯄꯥꯎ ꯐꯥꯎꯅꯕ ꯉꯝꯗ꯭ꯔꯦ ꯅꯋꯥꯖ ꯁꯔꯤꯐꯁꯦ ꯐꯣꯟ ꯅꯝꯕꯔ ꯑꯝꯇ ꯀꯃꯦꯟꯗ ꯆꯦꯛ ꯇꯧꯅꯦ ꯑꯗꯨ ꯀꯩꯅꯣꯅꯦꯕꯀꯣ 200ꯀ ꯁꯦꯔꯦꯜ ꯅꯝꯕꯔ ꯀꯃꯥꯏꯅ ꯈꯪꯗꯣꯏꯅꯣ ꯑꯩꯕꯨ 297 ꯑꯗꯨꯋꯥꯏꯅꯦꯕ 300 ꯃꯌꯥꯅꯦꯕꯀꯣ ꯂꯣꯏꯁꯜꯂꯛꯄꯗ ꯗꯥꯏꯔꯦꯛ ꯒ꯭ꯔꯨꯞ ꯁꯣꯡ ꯑꯃꯗꯤ ꯁꯛꯄ ꯌꯥꯏ ꯒ꯭ꯔꯨꯞ ꯁꯣꯡ ꯅꯠꯇ꯭ꯔ ꯏꯁꯩ ꯃꯇꯦꯛ ꯑꯃꯅꯤꯗꯪ ꯁꯛꯑꯝꯃꯤ ꯔꯤꯛꯀꯤ ꯅꯥꯎꯔꯦꯝ ꯍꯥꯏꯁꯦ ꯁꯦꯔꯦꯜ ꯅꯝꯕꯔ ꯀꯌꯥꯅꯣ ꯌꯦꯡꯉꯣ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯊꯤꯔꯒꯦ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯈꯪꯉꯔꯣꯏ ꯔꯤꯛꯀꯤ ꯅꯥꯎꯔꯦꯝ ꯃꯃꯥꯡꯋꯥꯏꯗ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨ ꯋꯥꯠꯈꯤꯅꯤꯌꯦ ꯌꯦꯡꯉꯣꯅꯦ ꯑꯝꯇ ꯍꯜꯂꯁꯤ ꯑꯩ ꯁꯤ ꯊꯤꯐꯝ ꯈꯪꯉꯔꯣꯏ ꯅꯠꯇ꯭ꯔꯗꯤ ꯀꯩꯅꯣ ꯅꯝꯕꯔ ꯉꯁꯥꯏ ꯀꯛꯄꯩꯗꯣ ꯏꯁꯩ ꯇꯥꯟꯒꯤ ꯔꯤꯛꯀꯤ ꯅꯥꯎꯔꯦꯝꯗꯣ 145ꯅꯦ ꯑꯣ ꯑꯗꯨꯗꯤ ꯈꯔ ꯋꯥꯠꯈꯤꯅꯤꯀꯣ ꯅꯪ ꯀꯥꯏꯋꯥꯏꯗ ꯌꯧꯗꯣꯔꯝꯃꯅꯤ ꯁꯣꯝꯗ ꯆꯤꯡꯊꯔꯛꯑꯣ ꯀꯌꯥꯅꯣ 160ꯔꯣ ꯃꯥ ꯑꯗꯨꯗꯤ ꯍꯦꯜꯂꯝꯕꯨ ꯁꯣꯝꯗ ꯆꯤꯡꯊꯔꯛꯀꯗꯕꯅꯤ ꯅꯪ ꯇꯧꯔꯤꯗꯣ ꯁꯣꯏꯔꯦ ꯆꯦ ꯕꯕ꯭ꯂꯤ ꯃꯇꯨꯡ ꯃꯃꯥꯡꯗ ꯑꯣꯏꯕ꯭ꯔꯣꯅꯦ ꯀꯩꯅꯣ ꯏꯔꯝꯃꯔꯣꯏ ꯃꯥꯗꯤ ꯀꯥꯎꯔꯦ ꯆꯤꯡꯊꯔꯛꯑꯣ ꯆꯤꯡꯗꯧ ꯍꯥꯏꯔꯣ ꯆꯤꯡꯊꯒꯗꯕꯅꯤ ꯀꯩꯅꯣ ꯃꯈꯥꯗꯅꯤ ꯀꯩꯅꯣ ꯂꯥꯛꯇꯣꯏꯅꯣ ꯃꯈꯥꯗ ꯏꯕ ꯍꯧꯔꯛꯏ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯍꯥꯏꯕꯗꯤ ꯌꯥꯝꯗꯕꯅꯤꯅꯅꯦ ꯁꯤ ꯃꯇꯨꯡꯗ ꯑꯣꯏꯕꯗꯣ ꯌꯥꯝ ꯌꯥꯎꯔꯝꯗꯧ ꯃꯃꯥꯡꯗ ꯌꯥꯎꯔꯝꯗꯧ ꯃꯥꯜꯂꯦ ꯃꯃꯥꯡ ꯌꯥꯎꯔꯝꯗꯧ ꯃꯥꯜꯂꯦꯕ ꯑꯩꯗꯤ ꯍꯦꯜꯂꯤ ꯂꯥꯏꯔꯦꯟ ꯂꯥꯛꯄꯅꯦ ꯑꯝꯇ ꯊꯤꯌꯨꯅꯦ ꯑꯗꯨ ꯍꯦꯜꯂꯕ ꯌꯦꯡꯉꯣ ꯃꯥꯗꯤ ꯍꯦꯜꯂꯝꯃꯅꯤ ꯃꯥꯗꯤ ꯑꯁ꯭ꯋꯥꯏꯗꯤ ꯃꯅꯤꯡꯋꯥꯏꯗ ꯌꯥꯎꯒꯨꯝ ꯇꯧꯕꯅꯤ ꯑꯗꯨꯗꯤ ꯑꯩꯅ ꯆꯤꯡꯉꯤꯁꯦ ꯂꯣꯏꯅ ꯍꯦꯜꯂꯝꯃꯅꯦꯕ ꯏꯁꯩꯁꯨ ꯇꯥꯍꯧꯗ ꯇꯦꯔꯤ ꯃꯤꯔꯤ ꯇꯥꯔ ꯇꯣꯛ ꯇꯧꯔꯦꯀꯣ ꯀꯃꯦꯟ ꯄꯥꯕ ꯑꯃ ꯅꯥꯀꯟꯅ ꯑꯗꯨꯝ ꯂꯩꯕꯤꯔꯣ ꯅꯣꯏ 5 ꯑꯗꯨꯋꯥꯏꯗ ꯄꯨꯂꯞ ꯂꯣꯏꯁꯤꯜꯂꯒ ꯑꯝꯇ ꯊꯣꯛꯂꯛꯑꯣ ꯈꯪꯗꯦ ꯊꯤꯐꯝꯒ ꯈꯪꯗꯦ MD ꯅꯋꯥꯖ ꯁꯔꯤꯐꯁꯦ ꯄꯥꯎ ꯐꯥꯎꯅꯕ ꯉꯝꯃꯣꯏꯗꯧꯔꯦ ꯃꯥꯏ ꯅꯝꯕꯔꯁꯦ MD ꯅꯋꯥꯖ ꯁꯔꯤꯐ ꯈꯪꯅꯕ ꯃꯤ ꯌꯥꯎꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯃ ꯂꯧꯈꯠꯂꯁꯤꯔꯥ ꯑꯃ ꯍꯜꯂꯁꯦ ꯗꯥꯎ ꯌꯦꯡꯉꯁꯤ ꯑꯃꯗ ꯆꯥꯟꯁ ꯄꯤꯕꯤꯔꯣ ꯃꯥꯒꯤꯁꯦ ꯗꯥꯎꯗꯤ ꯌꯥꯖꯔꯒ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏ ꯀꯩꯅꯣ ꯍꯥꯏꯗꯤ ꯑꯩ ꯑꯣꯏꯅ ꯐꯥꯎꯔꯒꯦ
ꯃꯥꯏ ꯀꯃꯦꯟꯁꯦ ꯀꯃꯦꯟꯗꯨ ꯊꯦꯡꯅꯔꯒꯗꯤ ꯂꯥꯏꯔꯦꯗꯅ ꯑꯗꯨꯒꯤ ꯋꯥꯅꯤ ꯅꯦꯠ ꯂꯣꯏꯗꯣꯔꯤ 297 ꯅꯦ 197 ꯅꯠꯇꯦ 제법리 ꯇꯤꯕꯕꯂꯤ 마펜이 Tira는 kuyu. 아시겠지? 야 Happen. 누비 마하포 매 암로실시 나도 벤다 누비 왜 칼라즈를 당해? 아마 칼라즈 피도 많이 컨데 이제 믹스 생겨가 아이도 티르즈 아도 올라 티르즈 로컬하게 보고 로컬하게 누비 한번 놓고 부도 해라 바위한테 누비 바쁘라 그 사람이 나고 로컬에 아마 Kuyun pa rin yung pato ano. 나는 밍 바토로 이게 누비 왜 간다 누비를 간다 거는 넘지 그 이야기들 아마 뭐 로컬 아니 지야지 아마 로컬에 얘기하죠 오히려 뭐도 해라죠 해피 버스데이 해도 에 까나기노 까나이 버스데이노 시누판 Pa 아마 로컬 빠얀 양에 누나네 누비 미야오 누비 미야오 미가이 뭐네 누비라 시누판 아니 콜라기 Ganun po siya pa na siya. 누파 시누파 아직 나 카메라 그 야긴 다우 빠데 콜라이스 Daw pala eh. 미 톨레 카멘 파우네 밍도 팔라 오 파우더스 ตัวใดที่ว่าทางตรงนี้ 파우더스 밍 팔라 오에 밍 라고 오에 281 power 281 이미 쇼야 하지 인디보 하시 인디 아두나테 난기도 제대로 소리네 봐 이미 하바네 이미 쇼야 시지 이미 소야 마이스 누비랑 거죠 이미 폰 돌아 이러네 나오야 아우야가 우누파 이러는 거 누파를 하지 이미 쇼야 야브라 Kay na. 이미 소야 One. Lupa ni. 누파라 kaina mingje nupi aseng baman bam ta lokhalak timi ai tomboy mingse nupaගේ bing na thotbane nupa adi ama de sima mingje 아 nupa adi ama de 누피니 다이싱가 보이는 콜라지 하라 만들어지 아동 시 로컬 하행 연간도 뭐 adune masana mugi nga nupi urmadi nuaigadra unfair lottery 포파치 nupani mingdo khangye nupani mingdo khangye 더 세상하게 noi subscribe mang ta ri 이미 malem nang comment pa de ko pae yaw ai nemi hai che ai ne mi kb matam em natte how does ming nok to ko ta o ka pane es nupane nupani kanana khang khage do lottery ta ri ro kai lottery khutau no e Comeback of the company. asing bai ne ai to boy ni malem ai be fair request ta gi bane set to 50 how does ming nok to pro ai or ni da next local cham lori ka men am to ba bi pai ming do hodar ควรไปขลักเตะ adune ming dadanda nok to ma pa or ma kena dosia wa matang อองตังก็ตกเก ai wonda live yen ma mi phone tok sale ba kwa ma hai ba ne mi yen ba ya khala ni chau ne ming do khangni unsubscribe up lai tok jagrani ma na comments pa dai sai si di na nade de benda bai ni sarif ki bu no pa ina khanda bane Noah Sarif ki mahut nupa oina khando bani nupa oi khala jara PUBG 사나랑가니 떠오르라 노예 아도 마이제 폰 넘버 디 피람바니나 아도 아이 수마인 떠오르게 야래 시 ngai ti 시도 뭐 헬라지 야래 시망하지 뭐 헬라지 볼거
ꯃꯉꯥꯁꯤꯗ ꯅꯨꯄꯤ ꯑꯃꯇꯪ ꯌꯥꯎꯕꯅꯤꯅ ꯅꯨꯄꯤ ꯑꯃꯁꯦ ꯑꯗꯨꯝ ꯏꯁꯩ ꯁꯛꯄꯒꯤꯗꯤ ꯃꯥ ꯑꯗꯨꯝ ꯈꯟꯒꯠꯂꯒꯦꯕꯀꯣ ꯑꯗꯨꯒ ꯁꯤ ꯃꯔꯤꯁꯤꯗꯒꯤ ꯑꯍꯨꯝꯗꯣ ꯑꯩꯈꯣꯏ ꯈꯟꯒꯠꯂꯁꯤ ꯑꯣꯠꯇꯔꯦ ꯃꯉꯥꯗꯣ ꯃꯔꯤ ꯑꯗꯨꯝ ꯑꯣꯏꯔꯦ ꯃꯉꯥꯁꯤꯗꯤ ꯑꯣꯏꯅꯤ. ꯅꯋꯥ ꯁꯔꯤꯞ ꯃꯤ ꯑꯍꯨꯝ ꯑꯃꯗꯤ ꯂꯩꯔꯦ. ꯍꯣꯏ ꯑꯗꯨꯝ ꯃꯉꯥ ꯁꯤ ꯂꯧꯊꯣꯛꯑꯣ ꯏꯪꯂꯤꯁ ꯑꯗꯣ ꯃꯌꯥꯝꯁꯦ ꯅꯗꯕꯤꯅ ꯍꯥ? ꯅꯨꯄꯥ ꯅꯨꯄꯤ ꯊꯤꯗꯕꯤꯗ ꯑꯃ ꯈꯟꯕꯤꯕꯗꯤ ꯈꯜ ꯆꯥꯟꯁ ꯄꯤꯕꯤꯅꯕ ꯀꯩꯅꯣ ꯇꯧꯔꯁꯨ ꯌꯥꯔꯦ ꯃꯥꯏꯁꯦ ꯑꯃꯨꯛꯇꯪ ꯄꯥꯎ ꯐꯥꯎꯅꯕ ꯌꯥꯕ꯭ꯔꯥ ꯍꯣꯔꯦꯟ ꯌꯦꯡꯉꯁꯤ ꯌꯦꯡꯉꯒꯦ. ꯏꯃꯤꯗ ꯑꯗꯨꯝ ꯍꯥꯞꯄꯁꯦ ꯍꯥꯏꯔꯣ ꯍꯥꯞꯄꯔꯣꯏ ꯍꯥꯞꯄꯨꯔꯦ MD ꯅꯋꯥꯖ ꯁꯔꯤꯐꯁꯦ ꯍꯥꯞꯄꯒꯦ ꯑꯦꯝꯗꯤ ꯅꯋꯥꯖ ꯁꯔꯤꯐꯇ ꯍꯌꯦꯡ ꯐꯥꯎꯅꯕꯤꯔꯗꯣꯏꯕꯀꯣ ꯑꯗꯨꯒ ꯑꯗꯨ ꯇꯧꯗ꯭ꯔꯒꯗꯤ ꯑꯗꯨꯝ ꯑꯇꯣꯞꯄ ꯃꯤꯟꯁ ꯑꯃ ꯌꯦꯡꯉꯁꯦ ꯀꯩꯅꯣꯝ ꯍꯥꯏꯔꯤ. ꯁꯔꯤꯐꯀꯤꯕꯨ ꯅꯨꯄꯥ ꯑꯣꯏꯅ ꯑꯗꯨ ꯈꯟꯗꯧꯅꯦ ꯀꯩꯅꯣ ꯍꯥꯏꯕ ꯇꯧ ꯅꯨꯄꯥ ꯑꯣꯏꯅ ꯈꯟꯗꯧꯅꯦ ꯍꯥꯏꯕ ꯁꯔꯤꯐꯀꯤꯕꯨ ꯅꯨꯄꯥ ꯌꯥꯔꯦꯁꯦ ꯑꯣꯏꯅ ꯈꯟꯗꯧꯅꯦꯅ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯈꯜꯂꯤꯁꯦ ꯃꯤ ꯃꯉꯥꯅꯦꯕꯀꯣ ꯃꯉꯥꯁꯤꯗ ꯅꯦ ꯂꯣꯏꯗꯣꯔꯦꯀꯣ ꯑꯣꯏ. ꯃꯉꯥꯁꯤꯗ ꯅꯨꯄꯤ ꯑꯃꯇꯪ ꯌꯥꯎꯔꯦ ꯃꯤꯔꯟꯗꯥ ꯂꯣꯡꯆꯝꯁꯦ ꯑꯁꯤꯃꯗꯤ ꯃꯥ ꯏꯁꯩ ꯁꯛꯄꯒꯤ ꯈꯟꯒꯠꯂꯦ ꯑꯗꯨꯒ ꯃꯔꯤꯁꯤꯗꯒꯤ ꯑꯅꯤ ꯂꯧꯈꯠꯂꯒꯦ ꯁꯛꯑꯣ ꯁꯛꯇ꯭ꯔꯗꯤ ꯄꯨꯄꯨ ꯍꯅꯨꯃꯥꯟ ꯇꯥꯛꯀꯦ ꯁꯦ ꯁꯤꯒꯤ ꯃꯔꯤꯁꯤꯗꯒꯤ ꯀꯔꯝꯕ ꯑꯅꯤ ꯏꯁꯩ ꯂꯧꯈꯠꯂꯒꯦ ꯈꯪꯗ꯭ꯔꯦ ꯀꯥꯎ 10,000 ꯄꯤꯔꯒꯦ ꯑꯩ ꯑꯣꯏꯅ ꯁꯛꯑꯒꯦ ꯃꯥ ꯀꯥꯏꯗ ꯁꯛꯇꯣꯏꯅꯣ ꯃꯤꯔꯟꯗꯥꯅ ꯃꯤꯔꯟꯗꯥ ꯀꯥꯏꯗ ꯁꯛꯇꯣꯏꯅꯣ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯗ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔ ꯁꯛꯇꯣꯏꯅꯦ ꯀꯣꯕꯔ ꯁꯛꯄꯗꯣ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯃꯤ ꯍꯟꯊꯔꯅꯤ ꯌꯥꯝ ꯁꯥꯎꯅꯔꯦꯀꯣ ꯁꯦ ꯁꯤꯒꯤ ꯃꯔꯤꯁꯤꯗꯒꯤ ꯑꯗꯨꯝ ꯈꯟꯒꯠꯂꯒꯦ ꯁꯤ ꯑꯩꯈꯣꯏ ꯀꯩꯅꯣꯗꯣ ꯃꯤꯡ ꯑꯝꯇ ꯎꯍꯟꯗ꯭ꯔꯦꯕꯀꯣ ꯁꯤꯁꯦ ꯂꯣꯏ ꯃꯅꯨꯡꯗ ꯊꯨꯞꯆꯟꯈ꯭ꯔꯦꯕ ꯁꯤꯗꯒꯤ ꯑꯃ ꯃꯔꯤ ꯈꯟꯒꯠ ꯑꯍꯨꯝ ꯅꯋꯥꯖ ꯁꯔꯤꯐꯇꯣ ꯍꯌꯦꯡ ꯐꯥꯎꯗꯤ ꯆꯥꯟꯁ ꯌꯦꯡꯕꯤꯗꯣꯏ ꯅꯠꯇ꯭ꯔꯥ ꯑꯗꯣ ꯑꯃ ꯂꯧꯈꯠꯂꯣꯁꯦ ꯁꯤꯗꯒꯤ ꯁꯤꯗꯒꯤ ꯑꯗꯨ ꯍꯥꯞꯆꯟꯒꯦ ꯍꯥꯞꯄꯁꯦ ꯍꯥꯏꯕ ꯅꯋꯥꯖ ꯁꯤꯗꯒꯤ ꯁꯔꯤꯐꯇꯣ ꯍꯌꯦꯡ ꯐꯥꯎ ꯁꯤꯗꯒꯤ ꯄꯥꯎ ꯑꯅꯤ ꯐꯥꯎꯅꯔꯦ. ꯂꯧꯈꯠꯂꯅꯤ ꯑꯅꯤꯗꯣ ꯏꯁꯩ ꯁꯛꯄꯒꯤ ꯁꯤ ꯑꯃ ꯃꯤꯔꯥꯟꯗꯥ ꯂꯣꯡꯖꯝꯁꯤꯗꯤ ꯑꯗꯨꯝ ꯏꯁꯩ ꯁꯛꯄꯒꯤ ꯈꯜꯂꯦ ꯁꯦ ꯕꯤꯗꯨ ꯂꯧꯊꯣꯛꯑꯣ ꯇꯥꯃꯣꯅ ꯁꯦ ꯂꯧꯈꯠꯂꯣ ꯀꯅꯥꯅꯣ ꯑꯩ ꯂꯧꯈꯠꯂꯒꯦ ꯉꯁꯥꯏꯗꯣ ꯑꯃꯨꯛ ꯂꯧꯈꯠꯂꯛꯇꯣꯏꯖꯥꯠꯂꯥ ꯍꯟꯗꯛ ꯆꯍꯤ ꯅꯨꯄꯤ ꯊꯤꯒꯦ ꯇꯧꯕꯗꯤ ꯊꯤꯔꯔꯣꯏ ꯗꯥꯎ ꯌꯥꯗꯦ ꯋꯥꯏ ꯅꯣꯡꯄꯣꯛ ꯉꯥꯟꯕ ꯄꯣꯉꯥꯟꯕꯁꯦ ꯏꯁꯩ ꯁꯛꯄꯒꯤ ꯈꯜꯂꯦ ꯈꯜꯂꯦ ꯉꯁꯥꯏꯒꯤ ꯑꯗꯒꯤ ꯋꯥꯏ ꯑꯃꯒ ꯅꯣꯡꯄꯣꯛꯉꯥꯟꯕꯗꯣ ꯂꯧꯈꯠꯂꯣ. ꯏꯁꯩ ꯁꯛꯄꯩ ꯈꯜꯂꯦ ꯃꯥ ꯌꯦꯡꯕ ꯉꯁꯥꯏ ꯌꯦꯡꯉꯦ ꯍꯥꯏꯗꯨꯗꯤ ꯉꯁꯥꯏ ꯌꯦꯡꯉꯦ ꯍꯥꯏꯗꯨꯗꯤ ꯑꯗꯒꯤ MD ꯅꯋꯥꯖ ꯁꯔꯤꯐꯁꯦ ꯑꯃꯨꯛ ꯈꯜꯂꯦ ꯃꯥꯁꯦ ꯑꯃꯨꯛ ꯈꯜꯂꯦ ꯑꯗꯨ ꯏꯁꯩ ꯁꯛꯄꯒꯤ ꯑꯗꯨ ꯌꯦꯡꯉꯒꯦ ꯀꯞꯄꯦ ꯄꯥꯎ ꯐꯥꯎꯅꯔꯒꯦ ꯑꯗꯨꯒ ꯐꯥꯎꯅꯔꯒ ꯑꯩꯈꯣꯏꯒꯤ ꯂꯣꯇꯔꯤ ꯌꯥꯎꯔꯤꯁꯦ ꯄꯨꯂꯞꯅ ꯃꯤ 500 ꯅꯠꯇꯦ 600 ꯃꯌꯥꯅꯤ ꯉꯁꯤꯒꯤ ꯂꯣꯇꯔꯤꯗ ꯏꯁꯩ ꯁꯛꯄꯒꯤ ꯈꯟꯒꯠꯂꯤꯁꯦ ꯋꯥꯏ ꯅꯣꯡꯄꯣꯛ ꯉꯥꯟꯕꯅꯦ MD ꯅꯋꯥꯖ ꯁꯔꯤꯐꯅꯦ ꯑꯗꯨꯒ ꯃꯤꯔꯟꯗꯥ ꯂꯣꯡꯖꯝꯅꯦ ꯑꯗꯨꯒ ꯑꯇꯩ ꯑꯅꯤ ꯂꯛꯀꯤ ꯁꯟꯒ ꯑꯗꯒꯤꯗꯤ ꯗꯤꯌꯥꯒ ꯃꯣꯏ ꯑꯅꯤꯗꯨꯅ ꯑꯩꯈꯣꯏ ꯒꯤꯐ ꯑꯣꯏꯅ ꯄꯤꯔꯅꯤ ꯑꯗꯨꯒ ꯃꯣꯏ ꯑꯅꯤꯁꯤꯅ ꯗꯥꯎ ꯌꯥꯝ ꯀꯜꯂꯤꯍꯦ ꯅꯋꯥꯖꯇꯣ ꯑꯗꯨꯅ ꯑꯦꯝꯗꯤ ꯅꯋꯥꯖ ꯁꯔꯤꯐꯁꯦ ꯗꯥꯎ ꯌꯥꯝ ꯌꯥꯖꯕ ꯗꯥꯎ ꯃꯣꯏ ꯌꯥꯝ ꯑꯍꯨꯝꯅ ꯀꯥꯞꯄꯦ ꯍꯥꯏꯁꯤꯗꯤ ꯃꯥꯏ ꯐꯣꯟ ꯅꯝꯕꯔ ꯌꯥꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯒꯤꯐ ꯂꯣꯇꯔꯤ ꯂꯣꯏꯔꯕꯅꯤꯅ ꯄꯨꯡꯁꯤꯁꯨ ꯊꯦꯡꯖꯤꯜꯂꯛꯑꯦ ꯑꯗꯨꯅ ꯏꯁꯩ ꯑꯗꯣ ꯑꯝꯇ ꯏꯁꯜꯍꯧꯋꯣ ꯍꯧꯖꯤꯛꯀꯤꯗꯣ ꯀꯝꯕ ꯏꯁꯩ ꯁꯛꯄꯒꯤ ꯈꯜꯂꯤꯗꯣ ꯏꯁꯩꯁꯦ ꯀꯗꯥꯏꯗ ꯁꯛꯇꯣꯏꯅꯣ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯏꯁꯩ ꯁꯛꯄ ꯍꯥꯏꯁꯦ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯗ ꯏꯁꯩ ꯀꯣꯕꯔ ꯑꯣꯏꯅ ꯁꯛꯄ ꯅꯠꯇ꯭ꯔꯒꯅ ꯏꯁꯩ ꯑꯃ ꯃꯁꯥꯒꯤ ꯏꯁꯩ ꯑꯣꯏꯔꯁꯨ ꯌꯥꯏ ꯑꯗꯨꯝ ꯑꯩꯈꯣꯏꯒ ꯁꯛꯃꯤꯟꯅꯕꯩ ꯋꯥꯅꯤ ꯃ꯭ꯌꯨꯖꯤꯛ ꯁꯦꯝꯃꯒ ꯀꯩꯅꯣ ꯑꯣꯏꯅ ꯁꯛꯃꯤꯟꯅꯕꯩ ꯋꯥꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯊꯥꯒꯠꯄ ꯅꯨꯄꯤ ꯃꯃꯤꯡꯗꯣ ꯀꯩ ꯍꯥꯏꯕꯅꯣ ꯃꯤꯔꯟꯗꯥ ꯂꯣꯡꯖꯝ ꯃꯤꯔꯟꯗꯥ ꯂꯣꯡꯖꯝ ꯂꯩꯔꯦꯀꯣ ꯑꯗꯒꯤꯗꯤ MD ꯅꯋꯥꯖ ꯁꯔꯤꯐꯇꯨꯒ ꯃꯥꯏ ꯀꯃꯦꯟꯗꯣ ꯑꯩ ꯍꯣꯔꯦꯟ ꯊꯤꯔꯒꯦ ꯑꯗꯨꯒ ꯃꯥꯏ ꯀꯃꯦꯟꯗꯨꯗ ꯌꯥꯎꯕ ꯅꯝꯕꯔꯗꯣ ꯑꯝꯇꯪ ꯆꯦꯛ ꯇꯧꯔꯒ ꯌꯦꯡꯉꯒꯦ ꯍꯥꯏꯗꯤ ꯃꯤ ꯀꯃꯦꯟ ꯄꯤꯖꯔꯛꯏꯅꯤꯅ ꯌꯥꯎꯒꯦꯅ ꯀꯃꯥꯏꯅ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯗꯣꯏꯅꯣ ꯌꯥꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯇꯨꯄꯤ ꯂꯧꯊꯣꯛꯑꯣ ꯅꯨꯡꯁꯥ ꯁꯥꯏꯅ ꯇꯧꯅꯤ ꯁꯤ ꯑꯩꯉꯣꯟꯗ ꯍꯥꯞꯆꯜꯂꯒꯦ ꯗꯥꯎ ꯄꯨꯝꯕꯅꯤꯅ ꯏꯁꯩ ꯑꯣꯏꯅ ꯇꯥꯔꯒꯦ ꯏꯁꯩ ꯑꯃꯅꯤꯗꯪ ꯁꯥꯁꯦ ꯑꯗꯨꯒ ꯑꯝꯇ ꯂꯣꯏꯁꯟꯅꯕ ꯇꯧꯔꯁꯤ ꯁꯛꯄꯤꯔꯛꯑꯣ ꯀꯨꯏꯔꯦ ꯃꯄꯥꯎꯗ ꯁꯛꯑꯣ ꯌꯨꯝ ꯃꯟꯕꯤ ꯏꯁꯩ ꯁꯛꯑꯣ ꯀꯔꯤꯔꯣ ꯕꯥꯏ ꯕꯥꯏ ꯑꯩ ꯊꯣꯛꯑꯒꯦꯀꯣ ꯒꯨꯗ ꯅꯥꯏꯠ ꯒꯥꯏꯁ ꯒꯨꯗ ꯅꯥꯏꯠ ꯍꯧꯗ꯭ꯔꯦ ꯏꯁꯩ ꯍꯧꯁꯤ ꯗꯥꯎ ꯌꯥꯗ꯭ꯔꯁꯨ ꯍꯜꯂꯣ ꯑꯄꯥꯝꯕ ꯌꯥꯎꯋꯤ ꯃꯅꯤꯡ ꯍꯜꯂꯣ ꯍꯌꯦꯡ ꯕ꯭ꯔꯣ ꯗꯦꯕꯂꯤ ꯍꯜꯂꯣ ꯃꯥꯂꯦꯝꯉꯥꯟꯕꯤ ꯍꯥꯎꯔꯛꯄ ꯏꯁꯩ ꯁꯛꯄꯩꯅꯣ ꯍꯥꯏꯁꯦ ꯍꯜꯂꯣ ꯍꯜꯂꯣ ꯂꯦꯟꯖꯤꯠ ꯍꯥꯏꯕ ꯃꯥꯜꯂꯦ ꯒꯨꯗ ꯅꯥꯏꯠ ꯍꯜꯂꯣ ꯍꯜꯂꯣ ꯀꯨꯏꯔꯦ ꯃꯄꯥꯎꯗꯣ ꯑꯗꯨ ꯍꯜꯂꯣ ꯍꯥꯟꯅ ꯁꯛꯑꯣ ꯀꯅꯥꯅꯣ ꯍꯥꯟꯅ ꯁꯛꯇꯣꯏꯁꯦ ꯀꯨꯏꯔꯦ ꯃꯄꯥꯎꯗꯣ ꯍꯥꯟꯅ ꯁꯛꯑꯣ ꯀꯨꯏꯔꯦ ꯄꯥꯎ ꯇꯧꯔꯦ ꯀꯨꯏꯔꯦ ꯄꯥꯏꯕꯅꯦ ꯃꯄꯥꯎ ꯑꯗꯨꯝ ꯇꯧ ꯂꯩꯔꯦ ꯁꯤꯁꯦ ꯁꯨꯃꯥꯏꯅ ꯄꯥꯏꯔ ꯁꯛꯑꯣꯕꯀꯣ ꯁꯤꯁꯦ ꯌꯥꯝ ꯂꯦꯡꯍꯜꯂꯨꯅꯣ ꯀꯣꯛ ꯒ꯭ꯌꯥꯟ ꯂꯥꯎꯅꯦꯕ ꯇꯥꯕꯤꯔꯛꯑꯣ ꯁꯦ ꯗꯤꯕ꯭ꯌꯥ
ꯀꯩꯗꯧꯔꯒꯦ ꯃꯤ ꯊꯦꯡꯉꯦ ꯕꯣꯕ ꯁꯥꯏꯂꯣ ꯁꯥꯏꯂꯣ ꯀꯨꯏꯔꯦ ꯃꯄꯥꯎꯗ ꯁꯛꯄꯤꯌꯣ तेरी मेरी सकलोय तेरी मेरी सकलोय ꯂꯥꯛꯅꯕꯒꯤ ꯄꯥꯝꯃꯨꯕꯗ ꯁꯛꯑꯣꯏ ꯗꯤꯕ꯭ꯌꯥ ꯍꯜꯂꯣ कमेंट ꯍꯥꯏꯔꯣ सलक्ते यम चौथोए ꯍꯥꯏꯔꯣ मजम सलक ꯌꯥꯝ ꯅꯛꯁꯟꯒꯅꯣ ꯑꯗꯨꯗꯤ ꯅꯪꯒꯤ ꯑꯩ ꯅꯦꯠ ꯁ꯭ꯇꯦꯖꯇ ꯂꯣꯏꯔꯦ ꯁꯛꯄꯩ ꯏꯁꯩ ꯇꯥꯏꯞꯇ ꯇꯥꯕ ꯁꯛꯑꯣ ꯐꯪꯗ꯭ꯔꯦ ꯁꯣ ꯁꯦꯠ ꯂꯥꯛ ꯈꯤꯇꯪ ꯂꯥꯞꯅ ꯁꯛꯑꯣ ꯆꯦꯟꯁꯤ ꯆꯤꯡꯊꯣꯛꯀꯦ ꯑꯁ ꯂꯣꯏꯔꯦ ꯔꯝꯕꯤꯒꯤ ꯏꯁꯩ ꯑꯝꯇ ꯃꯌꯥꯝ ꯁꯛꯂꯛꯑꯣ ꯆꯪꯍꯟꯕ ꯑꯦ ꯅꯨꯡꯉꯥꯏꯇꯦ ꯁꯤꯗꯤ ꯅꯨꯡꯉꯥꯏꯇꯕ ꯏꯁꯩ ꯑꯝꯇ ꯁꯛꯂꯛꯑꯣ ꯏꯀꯣ ꯆꯠꯂꯦ ꯃꯥꯏꯛꯇꯣ ꯆꯠꯂꯁꯤꯅꯦ ꯅꯠꯇꯦ ꯃꯣꯏ ꯇꯥꯝꯅ ꯇꯥꯝꯅ ꯃꯤꯡ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯗꯤꯕ꯭ꯌꯥ ꯍꯜꯂꯣ ꯍꯥꯏꯔꯣ ꯅꯋꯥ ꯁꯔꯤꯞꯇꯣ ꯐꯪꯗꯕ ꯊꯤꯌꯣ ꯏꯁꯩ ꯄꯦꯄꯔ ꯍꯥꯡꯉꯣꯏ ꯏꯁꯩ ꯁꯛꯄ ꯃꯤ ꯍꯜꯂꯣꯏ ꯅꯠꯇ꯭ꯔꯕ ꯁꯤ ꯗꯤꯕ꯭ꯌꯥꯗꯣ ꯔꯝꯕꯤꯅ ꯃꯥꯜꯂꯦ ꯑꯁ 이거는 살 ꯀꯩ ꯏꯁꯩꯅꯣ ꯁꯛꯇꯣꯏꯁꯦ 구이리 먹어도 하는 서 ꯑꯗꯨꯗꯣ ꯀꯩ ꯆꯤꯟꯕ꯭ꯌꯥ ꯃꯄꯥꯎꯗꯣ ꯆꯤꯟꯕ꯭ꯌꯥꯅ ꯁꯛꯄ ꯀꯩ ꯌꯥꯝ ꯀꯤꯗ ꯁꯛꯈꯤꯒꯦ ꯑꯗꯨꯒ ꯑꯗꯨ ꯆꯤꯟꯕ꯭ꯌꯥ ꯀꯣꯏꯅ ꯅꯪꯅ ꯂꯥꯞꯅ ꯇꯥꯡꯅ ꯀꯩ ꯀꯤꯗ ꯁꯛꯀꯦ ꯑꯗꯨꯒ ꯑꯩ ꯀꯃꯤ ꯄꯥꯗ ꯅꯟꯗꯥꯔꯤ ꯏꯔꯦ ꯃꯄꯥꯎ ꯁꯛꯑꯣ ꯁꯣꯗꯅ ꯁꯛꯄ꯭ꯔꯣ ꯏꯒ ꯁꯛ ꯏꯒ ꯃꯂꯌꯥꯝꯒꯤ ꯅꯪꯁꯩ ꯂꯥꯛꯇꯣꯏꯅꯦ ꯑꯩ ꯅꯠꯇꯦ ꯑꯩꯅ ꯁꯛꯀꯦ ꯕꯤꯀꯦꯠꯇꯣꯏ ꯁꯛꯄ ꯑꯩꯅ ꯁꯛꯀꯦ ꯁꯛꯑꯣ ꯃꯂꯌꯥꯝꯒꯤ ꯐꯖꯕꯤ ꯁꯦ ꯍꯥꯎ ꯕꯣꯅꯤ ꯑꯃ ꯏꯒ ꯁꯛ ꯑꯩ ꯃꯤ ꯎꯗ꯭ꯔꯦ ꯑꯩ ꯈꯟꯖꯜꯂꯛꯄ ꯀꯃꯦꯟ ꯄꯥꯕꯗ 굿 프랙티스 하면서 사고 하였거든 어디 보세요 예 맞는 거 sak 뭔가 하나 수도 땀나 섞어 섞어 남자를 다음에 서세 시지 양 땡으로 양 낙생으로 써서 알로 또 시장 셋레게 이 끝나 좀 마비 कैसे छ 제블린 하체 보이죠? 지사바이 섞어도 보세요. 아이 ꯁꯨ ꯑꯃ ꯁꯛꯄꯤꯌꯣ ꯍꯣꯏ ꯑꯩ 아sem블네. ꯕꯕ꯭ꯂꯤ ꯑꯃ ꯁꯛꯍꯟꯈꯤꯒꯦ 미분 만들 거야 제 ꯀꯔꯝꯅ 제 ꯀꯥꯎꯔꯁꯤꯒꯦ ꯁꯛꯂꯛꯑꯣꯅꯦ 해봐요 해봐요 제 ꯍꯩꯕ꯭ꯔꯥ ꯈꯪꯕ꯭ꯔꯥ ꯀꯩ ꯀꯤꯕ꯭ꯔꯥ 제블린 강도 잘 알고. 당기고 미네 칼락바이니
nanti wang reng mau kisi wang bisa gak bisa tiga gigi mana ini pak nanti gimana tuh terus nanti biana luar dari mana entertainment thank you entertainment thank you jadi di Rowena oke semua yang kami itu cuma kudunya yang itu nanti gimana tuh terus nanti gimana tuh terus aja di biana kamu berapa berapa tuh terus nanti merul tuh terus jadi dia kan ya Aisyah ya baru tahu terus lagi ini yang paham taruh di sini Lagi 통치라운 하자. 통치라운 하자. 사기로서. Mana yang mesti tunggu selama nampak nang ada siapa yang dari pandai cara berlaku. As. Enggak lah. Tunggu selama siapa yang salah. Jadi jangan gitu kan.
bethadu lukabashu leitinam bulabdu leinarashu kamboigi mariama iram lebuarida upiba mahaknashu libiki aduigi chagyam yoyom yena jamina baiwarishu ꯑꯗꯒꯤ ꯃꯐꯦ ꯃꯐꯦꯁꯦ ꯑꯃ ꯁꯣꯁꯦ ꯑꯗꯨꯒ ꯂꯣꯏꯁꯤꯜꯂꯁꯤ ꯑꯗꯨ ꯊꯦꯡꯖꯤꯜꯂꯦꯕ ꯄꯨꯡꯁꯦ ꯁꯦ ꯃꯩꯛꯇ ꯆꯪꯉ ꯀꯩꯁꯤ ꯆꯠꯀꯦ ꯀꯩꯅꯣ ꯐꯨꯗꯨꯅ ꯌꯦꯡꯉꯤꯕ ꯃꯤꯠꯇꯨꯅ ꯈꯜꯂ ꯁꯛꯎꯅ ꯈꯜꯂꯤ ꯀꯣꯅꯨꯡꯗꯝꯗ ꯇꯧꯒꯦꯔꯣ 19 ꯁꯤꯡꯉꯝꯕ ꯌꯨꯝꯅꯥꯝ thank you ꯀꯧꯕꯁꯨ ꯂꯩꯇꯦ ꯍꯥꯏꯕꯗꯣ ꯑꯗꯨꯇꯪꯒ ꯑꯗꯨ ꯁꯛꯈ꯭ꯔꯦ ꯂꯟꯕꯤ ꯍꯥꯎ ꯈꯝꯕ ꯆꯥꯎꯔꯤ ꯍꯥꯏꯗꯨꯅ please ꯂꯩꯕꯤ ꯈꯨꯃꯟ ꯈꯝꯕ ꯑꯩ ꯑꯃꯒꯤ ꯈꯣꯡꯎꯞ ꯄꯦꯟꯅꯗ꯭ꯔꯕ ꯁꯨꯃꯥꯡ ꯃꯦꯃꯣꯔꯤꯁ ꯀꯩ ꯎꯗ꯭ꯔꯦ 20 entertainment to in thank you 농담바 수많은 일이라고 하는 미안 자기생각을 우나지 마땅히 사부는 남기 더이고 그나다 타이나루가니 wakat famlay tawada 마땅히 사부는 남기 더이고 Kanada taina rugani wakat famlay travada Yalfagani kallava jat karolabna ninjaba magi manata loisallasira ꯂꯣꯏꯁꯤꯜꯂꯁꯤ ꯄꯨꯡ ꯑꯃꯗꯤ ꯍꯦꯟꯖꯜꯂꯦ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯂꯣꯇꯔꯤ ꯇꯧꯕꯗ ꯑꯗꯨꯝ ꯃꯇꯝꯁꯦ ꯃꯌꯥꯝꯁꯨ ꯂꯧꯈ꯭ꯔꯦ ꯑꯗꯣ ꯑꯊꯨꯕꯗ ꯑꯃꯨꯛ ꯃꯌꯥꯝ ꯂꯥꯏꯚ ꯏꯁꯩ ꯁꯛꯅꯕ ꯑꯃꯨꯛ ꯂꯥꯏꯚ ꯇꯧꯖꯔꯛꯀꯦ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯄꯨꯡꯁꯨ ꯊꯦꯡꯖꯜꯂꯛꯑꯦ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯌꯨꯝ ꯍꯟꯅꯒꯗꯧꯕꯅꯤꯅ ꯂꯣꯏꯁꯟꯅꯕ ꯇꯧꯔꯒꯦ ꯍꯥꯎ ꯗꯤꯀꯦ ꯇꯣꯏꯁꯟꯕ ꯍꯥꯏꯕꯗꯣ ꯃꯥꯒꯤ ꯀꯃꯦꯟ ꯎꯏ ꯍꯥꯏꯌꯣ ꯃꯇꯝ ꯂꯩꯇꯕꯒꯤ ꯍꯥꯏꯕꯤꯌꯨ ꯅꯪ ꯎꯏꯗꯨꯗꯤ ꯅꯪ ꯎꯏꯗꯨꯗꯤ ꯃꯥꯏ ꯀꯃꯦꯟꯗ ꯎꯏꯕ ꯃꯥꯏ ꯀꯃꯦꯟꯁꯦ ꯎꯕꯤꯗꯦ ꯑꯗꯨꯗꯣ 인터테인먼트 ꯉꯁꯤꯁꯦ ꯑꯗꯨꯁꯨ ꯎꯏꯌꯦ ꯑꯗꯣ ꯃꯥꯒꯤꯗꯣ ꯃꯊꯪ ꯂꯣꯏꯅ ꯍꯣꯏ ꯑꯗꯨ ꯁꯛꯄꯗꯣ ꯅꯪꯗ꯭ꯔꯦ ꯃꯊꯪꯗ ꯑꯣꯏꯅ ꯐꯖꯅ ꯀꯩꯅꯣ ꯇꯧꯒꯦ ꯁꯛꯑꯒꯦ ꯊꯦꯡꯁꯨ ꯊꯦꯡꯉꯦ ꯑꯗꯨ ꯄꯨꯡ ꯑꯃ ꯍꯦꯜꯂꯦ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯦ ꯑꯃꯨꯁꯅꯥ ꯍꯥꯏꯕꯗꯣ ꯑꯃꯨꯁꯅꯥ ꯍꯥꯏꯕꯗꯣ ꯁꯨꯃꯥꯡ ꯈꯨꯗꯤꯡ ꯃꯦꯔꯥꯎ ꯑꯗꯨ ꯃꯊꯪꯗ ꯂꯣꯏ ꯁꯛꯆꯔꯒꯦ ꯉꯁꯤꯒꯤꯗꯤ ꯑꯩꯈꯣꯏ ꯑꯃꯃꯝꯁꯨ ꯂꯣꯏꯅ ꯁꯛꯑꯦꯕꯀꯣ ꯑꯗꯨ ꯄꯨꯡꯁꯨ ꯊꯦꯡꯖꯤꯜꯂꯛꯑꯦ ꯉꯁꯥꯏ ꯃꯇꯝꯁꯨ ꯃꯌꯥꯝ ꯂꯧꯈ꯭ꯔꯕꯅꯤꯅ ꯑꯗꯨ ꯃꯊꯪꯗ ꯁꯣꯏꯗꯅ ꯁꯛꯅꯕ ꯍꯣꯠꯅꯖꯔꯒꯦ ꯑꯗꯨ ꯃꯊꯪꯗꯤ ꯂꯣꯏꯁꯤꯡꯁꯨ ꯌꯥꯎꯍꯜꯂꯒꯦ ꯑꯗꯨꯒ ꯄꯨꯟꯅ ꯃꯌꯥꯝ ꯏꯁꯩꯁꯤ ꯃꯌꯥꯝ ꯁꯛꯅꯕ ꯇꯧꯔꯒꯦ ꯑꯗꯣ ꯑꯁꯤ ꯄꯨꯊꯣꯛꯁꯨ ꯑꯁꯣꯝꯗ ꯑꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯥꯏꯚ ꯂꯣꯏꯁꯟꯕꯒꯤ ꯀꯔꯤ ꯀꯩꯕ ꯀꯩꯅꯣ ꯆꯠꯂꯗꯕ ꯂꯣꯏꯁꯤꯜꯂꯗꯕꯅꯤ ꯀꯩꯅꯣ
ꯑꯗꯨ ꯎꯠꯂꯗꯤ ꯑꯗꯨ ꯐꯖꯔꯣꯏ ꯍꯥꯏꯕ ꯃꯣꯏ ꯌꯦꯡꯕꯗꯤ 예. 좀 가야돼. 그럼 봐봐 러시안제 봐봐 떡지. ꯃꯤꯗꯤ ꯃꯤ ꯆꯤꯡꯒꯤ Entertainment. Thank you. Pamita pe. Topi upado. Topi upase debiani. 네, 맞아요. 또 지난 그 보이 나온 레레 그ano 삭거든요. 아, 둘 따라 삭거든요. 아, 레디 한다 뭐. ꯍꯣꯏ. ꯑꯥꯗ ꯌꯦꯡꯅꯕ ꯌꯥꯎꯔꯝꯒꯅꯤ ꯍꯣꯏ. ꯑꯣ ꯀꯦꯁ ꯑꯃ ꯂꯩꯔꯝꯕꯅꯤ. ꯕꯕ꯭ꯂꯤ ꯂꯩꯔꯦ ꯁꯤꯗ. ꯑꯗꯒꯤ ꯁꯤ ꯃꯥꯂꯦꯝꯉꯥꯟꯕꯤ ꯂꯩꯔꯦ. ꯑꯗꯒꯤ ꯗꯦꯕꯤꯌꯥ ꯂꯩꯔꯦꯀꯣ. ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ. ꯑꯗꯨꯒ ꯃꯊꯪꯗ ꯑꯃꯨꯛ ꯎꯅꯔꯁꯤ. ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯥꯏꯚ ꯇꯧꯕꯒꯤ ꯂꯣꯏꯔꯒ ꯑꯆꯥꯄꯣꯠ ꯆꯥꯒꯦ ꯇꯧꯔꯦ. ꯑꯆꯥꯄꯣꯠ ꯆꯥꯕꯗꯤ ꯍꯥꯞꯄꯔꯣꯏꯒꯦ. ꯑꯗꯨꯗꯤ ꯃꯌꯥꯝ ꯒꯨꯗ ꯅꯥꯏꯠ. ꯕꯥꯏ ꯕꯥꯏ. ꯕꯥꯏ ꯕꯥꯏ. Bye. ꯕꯥꯏ ꯕꯥꯏ. Bye, good night. ꯕꯥꯏ ꯕꯥꯏ. ꯕꯥꯏ ꯕꯥꯏ. ꯕꯝꯂꯤ ꯕꯥꯏ ꯕꯥꯏ ꯇꯧꯔꯦ. ꯑꯗꯨꯒ ꯃꯨꯠꯊꯠꯂꯁꯤ. Hey! Mày mà thằng đấy sao lại sắp tới rồi kìa. Chị Bubbly. Good night. Bye bye. Rồi đi. Mày em luôn lagi. Hey, em luôn xong. ꯑꯗꯨꯗꯤ ꯃꯌꯥꯝ ꯂꯣꯏꯁꯤꯟꯖꯔꯦ. ꯒꯨꯗ ꯅꯥꯏꯠ. ꯒꯨꯗ ꯅꯥꯏꯠ. Sayonara.